Hoi meyam ngasi si Mars ki tang mapan Nomaijing numit ing kumja lising ani kun mangani nungthil gi pung mari makhai tasle sab sab matam ni kainoda nungsa saringe de kalen oire aina lepchari basi ai gi handak Assam gi khongchat sigi nifu mari suba paring da thamjagi ba joragul haibado joragul haibasi tungda ugri basini masi akoi gi nungchup maikai da ni aina lepchari sigi ayuji aina lepchari basigi akoi gi awang pangna gari changri basi masigi lambi da akoi labuk lamhang kilometer makhai khare helamgadra labuk lamhang ama khairaga Mangalpur haidana maitai khunjao makhak leidi yamna kari haitare yamna kari haitare akoi gi phida chauthuk chaba ubada hekta thamoi chauthuk chaba sumba mafamda akoi gi Mangalpur kauba karimta yamdana akoi gi kaino leiba akoi gi maitai khungang ama yam nungai yabi marang kaina leiba khun ama lei kai chi ujabada chauthuk chaningai oiba khungang duni madu chachage sigi jora khun gi kaino ni akoi gi kaithe akoi gi joragul gi kaithen si irai numit tani irai numit sidadi yam yengma nungai jani akoi kaithen si maitai ngakta tawdana cha yonba adai kari kari yonba kaidoba tawdana asini nahan uchagarba male si laisangje sigi kaithen sigi mayai samna changriba lambi sidani akoina Mangalpur sangja doise Mangalpur si labuk lamhang na kilometer makhai meter 500 gumbadi khare helambasu yai changjaraga adum yum haure masi ahan bado Mangalpur se Mangalpur gi akoi gi changi ba lambi sina khawang change aduga akoi awang da chasa doimi aduga khun tari bisina nongpok nongchup ki lambi paring sida animakta yumlon amamam ani tawdana yum phajaba sadana lei ada kwai ahan ba oina khun thungna ongta athaujage koi hojik joragul bazar joragul kaithen nahan uchagraba dukan du leire si hek lamthokpaga labuk lamha nak ye si labuk lamhang ni aluga si ju maitai gi dukan achauba ma lei si ju joragul bazar gi ni sigi labuk lamhang si lamlon jonba lawba tawnari mare siga yum anova sagalakadawa gi su yumbang ga thorba su ure al sigi ji kilometer makhai mukti pharam gota mali khara ju hen lam ya chi tawraga mangda uriba kunjini akoi gi Mangalpur haibasi Mangalpur da di khangna chanaba akoi ga horum ai sakmin nazari ba sadhu baba gi akoi gi moi gi machin manau jin horum kangbu ju leire ai ga khangna ba su lei ado ai Mangalpur je hanna thungna kado tawjage dagi Mangalpur haure yum kano tawba yum ani si center chana punggo ko mali matan amaga lamhang matan amaga leidi electric kuti pos ani gi chang ani gi lamhang ama leidi adaidi Mangalpur haure na yesi maitai gi yung ngakani ron dang bayina go daw nan nei agriculture gi agriculture gi ada hario ko no wari sa ki maitai gi yung ngakani si gi lai si sedai da kaino ama su lei khoi gi ingol no we aba kaino tu lei ni ingol tu lei ni maitai gi yung ngakani khare khitang tablap thau adum thungba ba building achau ni manung da lei se hingol oi na khajil laga yung sadi busu mayamam lei si maitai gi yung pareng ni nak yet loina mak som nongpok sang basarak tu su maitai gi ni si su maitai gi yung sing ni loina mak sidai da ithau ikan haiba lai sang ama lei masi thawoina ngasi changjaraga masi wari sa jage
ꯃꯃꯥꯡ ꯌꯦꯠ ꯂꯣꯝ ꯂꯣꯏꯅꯃꯛ ꯃꯩꯇꯩꯒꯤ ꯌꯨꯝ ꯉꯥꯛꯇꯅꯤ ꯃꯃꯥꯡꯂꯣꯝꯗ ꯌꯨꯝꯁꯤ ꯑꯅꯤ ꯌꯨꯝꯂꯣꯟ ꯑꯅꯤ ꯂꯩ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯃꯌꯥꯡ ꯑꯃꯐꯥꯎ ꯌꯥꯟꯗꯕ ꯃꯣꯡꯒꯣꯜꯄꯨꯔ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯃꯔꯛꯇ ꯏꯪꯈꯣꯜ ꯂꯧꯁꯨ ꯂꯩꯔꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯃꯩꯇꯩꯒꯤ ꯈꯨꯜꯂꯛꯅꯤ ꯌꯦꯠ ꯑꯣꯏ ꯃꯩꯇꯩꯒꯤ ꯌꯨꯝ ꯉꯥꯛꯇꯅꯤ ꯃꯪꯒꯣꯜꯄꯨꯔ ꯂꯣꯏꯅꯃꯛ ꯃꯩꯇꯩꯒꯤ ꯅꯥꯛ ꯌꯦꯠ ꯑꯅꯤꯃꯛ ꯃꯩꯇꯩꯒꯤꯅꯤ ꯃꯪꯒꯣꯜꯄꯨꯔ ꯁꯤ ꯇꯧꯔꯒ ꯁꯤ ꯂꯣꯏꯅꯃꯛ ꯃꯩꯇꯩꯒꯤꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯌꯧꯕꯗꯗꯤ ꯅꯣꯡꯄꯣꯛꯂꯣꯝꯗꯗꯤ ꯁꯤꯗꯩꯗ ꯃꯔꯛ ꯑꯃ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯐꯝꯕꯤꯔꯤ ꯂꯝꯈꯥꯏ ꯑꯃ ꯂꯩꯍꯧꯏ ꯁꯣꯅꯥꯏ ꯆꯠꯄ ꯌꯥꯕ ꯁꯣꯅꯥꯏꯗꯤ ꯄꯪꯆꯠꯇ ꯆꯠꯄ ꯌꯥꯔꯦꯗ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗꯗꯤ ꯌꯨꯝꯁꯤ ꯂꯠꯇ꯭ꯔꯤ ꯌꯨꯝꯁꯤ ꯑꯗꯨꯝ ꯄꯔꯦꯡ ꯁꯥꯅ ꯑꯗꯒꯤ ꯍꯤꯡꯒꯣꯜ ꯑꯆꯧ ꯑꯆꯧꯕꯁꯨ ꯍꯥꯡꯗꯅ ꯇꯧꯏ ꯅꯣꯡꯄꯣꯛꯇꯅ ꯌꯨꯝꯁꯤ ꯈꯔ ꯑꯃꯨꯛ ꯇꯠꯂꯦ ꯑꯗꯨꯅ ꯁꯤ ꯅꯣꯡꯆꯨꯞ ꯄꯔꯤꯡꯁꯤꯗꯗꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯉꯥꯛꯇ ꯐꯦꯟꯁꯤꯡꯒꯁꯤ ꯌꯥꯝ ꯁꯤ ꯈꯥꯅꯔꯤꯁꯤꯅ ꯀꯔꯤ ꯄꯨꯖꯥꯒꯤꯔꯣ ꯌꯥꯎꯁꯪꯒꯤꯔꯣ ꯐꯨꯠꯕꯣꯜ ꯌꯥꯎꯁꯪ ꯏꯁꯄꯣꯔꯠꯁꯀꯨꯝꯕ ꯇꯧꯒꯗꯧꯕꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁꯤ ꯈꯨꯟꯒꯤꯅꯤ ꯃꯣꯡꯒꯣꯜꯄꯨꯔ ꯂꯩꯔꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯄꯔꯤꯡꯗꯗꯤ ꯆꯠꯂꯨ ꯅꯣꯡꯄꯣꯛꯇꯅ ꯂꯣꯏꯖꯔꯕ ꯈꯦꯂꯥ ꯂꯣꯏꯖꯔꯕ ꯇꯧꯖꯥ ꯌꯥꯎꯁꯪꯗ ꯌꯥꯎꯁꯪ ꯃꯥꯜꯂꯦ ꯑꯗꯒꯤ ꯑꯃꯨꯛ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗꯁꯨ ꯑꯃꯨꯛ ꯌꯨꯝ ꯇꯠꯂꯨꯔꯕꯗꯣ ꯑꯃꯨꯛ ꯌꯨꯝ ꯂꯩꯕ ꯍꯧꯔꯦ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟ ꯅꯨꯡꯒꯥꯟ ꯂꯣꯏꯅꯃꯛ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯂꯩꯔꯤ ꯁ꯭ꯋꯥꯏꯐꯥꯎ ꯊꯧ ꯃꯁꯤ ꯑꯩꯈꯣꯏ ꯅꯣꯡꯆꯨꯞ ꯄꯔꯤꯡꯗꯗꯤ ꯌꯨꯝꯂꯣꯟꯁꯤ ꯑꯅꯤ ꯑꯍꯨꯝꯒꯨꯝꯕ ꯂꯩꯕꯖꯥꯠꯅꯤ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯂꯥꯏꯀꯣꯟꯒꯨꯝꯕꯔꯣ ꯁꯦ ꯂꯥꯏꯀꯣꯟꯗꯤ ꯅꯠꯇꯦ ꯌꯨꯝꯅꯤꯅꯦ ꯃꯁꯤꯅ ꯂꯣꯏꯔꯦ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯖꯣꯔꯥꯒꯨꯜ ꯕꯖꯥꯔꯗꯒꯤ ꯖꯣꯔꯥꯒꯨꯜꯒꯤ ꯃꯩꯇꯩ ꯀꯩꯊꯦꯜꯗꯒꯤ ꯑꯩꯈꯣꯏꯅ ꯆꯪꯉꯛꯑꯒ ꯃꯪꯒꯣꯜꯄꯨꯔꯒꯤ ꯈꯨꯟ ꯌꯧꯕꯒ ꯄꯔꯤꯡꯁꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯒꯨꯝꯕꯗꯤ ꯐꯥꯔꯝꯒꯅꯤ ꯃꯁꯤꯗ ꯅꯥꯛ ꯌꯦꯠ ꯇꯥꯔꯒ ꯁꯤꯗꯒꯤꯗꯤ ꯂꯝꯍꯥꯡ ꯂꯩꯈ꯭ꯔꯦ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯉꯔꯥꯡꯒꯤ ꯆꯠꯂꯨꯕꯗꯣ ꯒꯣꯔꯒꯣꯔꯤ ꯆꯠꯆꯔꯨꯕꯗꯣ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯈꯤꯕꯅꯤ ꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1.5 ꯒꯣꯔꯒꯣꯔꯤꯁꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯈꯨꯟꯁꯤꯅꯤ ꯒꯣꯔꯒꯣꯔꯤꯗꯨ ꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯁꯤꯗꯒꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯈ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃꯗꯤ ꯈꯔ ꯍꯦꯟꯒꯅꯤ 1.5 ꯑꯅꯤꯗꯤ ꯐꯥꯕꯥꯠꯀꯗꯕ ꯃꯥꯟꯗꯦ ꯉꯔꯥꯡ ꯆꯠꯆꯕꯗꯣ ꯑꯗꯨꯅꯤ ꯇꯧꯗꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯡꯒꯣꯜꯄꯨꯔ ꯃꯩꯇꯩ ꯉꯥꯛꯇꯒꯤ ꯀꯅꯥꯝꯇ ꯌꯥꯟꯗꯕ ꯑꯗꯨꯒ ꯁꯤꯗꯒꯤ ꯁꯣꯅꯥꯏꯗ ꯆꯠꯄ ꯑꯃꯗ ꯆꯠꯄꯗꯨꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯍꯥꯏꯕꯗꯨꯃꯗꯤ ꯃꯁꯤ ꯁꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯟ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕ ꯅꯠꯇꯦꯗ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯃꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯣꯡꯒꯣꯜꯄꯨꯔꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯔꯤꯁꯤꯡ ꯎꯅꯖꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯖꯒꯦ ꯃꯣꯡꯒꯣꯜꯄꯨꯔꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯍꯥꯡꯒꯤ ꯑꯁꯤꯗ ꯈꯨꯟꯖꯤꯟ ꯑꯋꯥꯡ ꯈꯨꯟꯖꯤꯟ ꯍꯥꯏꯇꯥꯔꯦ ꯑꯋꯥꯡ ꯈꯨꯟꯗꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯈꯨꯟꯖꯤꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯗ ꯑꯁꯥꯡꯕ ꯂꯩꯔꯛ ꯑꯃꯁꯨ ꯆꯪꯉꯒ ꯌꯨꯝ ꯄꯔꯦꯡ ꯑꯃ ꯑꯃꯨꯛ ꯇꯥꯔꯤ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯨꯝꯁꯤ ꯐꯅ ꯌꯥꯝꯅ ꯌꯥꯝꯃꯝꯒꯗꯧ ꯃꯥꯜꯂꯤ ꯑꯩ ꯍꯪꯖꯒꯦ ꯃꯊꯪ ꯃꯣꯡꯒꯣꯜꯄꯨꯔ LP ꯁ꯭ꯀꯨꯜ ꯑꯃ ꯍꯧꯖꯤꯛꯀꯤ ꯑꯋꯥꯡ ꯈꯨꯟꯗꯣꯟ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯣꯏꯕ꯭ꯔꯥ ꯈꯨꯟꯖꯤꯟ ꯍꯥꯏꯗꯣꯏꯕ꯭ꯔꯥ ꯑꯋꯥꯡ ꯈꯨꯟꯗꯣꯟꯒꯤ ꯍꯦꯛ ꯆꯪꯉꯛꯄꯁꯤꯗ
ꯃꯣꯡꯒꯣꯜ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅ ꯇꯝꯕ꯭ꯔꯥ ꯁꯤꯗꯤ ꯃꯩ ꯆꯥꯝꯃꯒ ꯀꯨꯟꯅꯤꯄꯥꯟ ꯑꯋꯥꯡ ꯈꯣꯡꯀꯣꯛꯇ ꯆꯥꯝꯃꯒ ꯀꯨꯟꯅꯤꯄꯥꯟ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯑꯣꯏꯔꯦ ꯑꯣꯖꯥꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯒꯦ ꯑꯣꯖꯥ ꯑꯩ ꯕꯤꯔꯦꯟ ꯀꯧꯔꯦ ꯕꯤꯔꯦꯟ ꯀꯌꯨꯝꯅꯣ ꯃꯣꯏꯇꯨꯝꯅꯤ ꯑꯩ ꯃꯨꯇꯨꯝ ꯀꯩ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯤꯔꯝꯕ꯭ꯔꯣ ꯑꯩ ꯂꯧꯃꯤꯅꯤꯗ ꯂꯧꯃꯤ ꯑꯣꯏꯔꯁꯨ ꯀꯩꯅꯣ ꯆꯩꯁꯨ ꯄꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯑꯣ ꯃꯪꯒꯣꯜꯄꯨꯔ ꯑꯋꯥꯡ ꯂꯩꯀꯥꯏ 128 ꯆꯥꯝ 19 ꯑꯣ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯈꯥ ꯂꯩꯀꯥꯏ ꯈꯥꯏꯗꯣꯛꯏꯔꯥ ꯑꯋꯥꯡꯅꯤꯗꯅ ꯑꯩꯈꯣꯏꯅ ꯑꯋꯥꯡꯒꯤ ꯈꯨꯟꯗꯣꯟꯅꯦꯕ ꯍꯣꯏ ꯑꯋꯥꯡ ꯈꯨꯗꯣꯟ ꯈꯥꯏꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯩꯅꯣꯗꯧꯅ ꯀꯩꯅꯣ ꯇꯧꯔꯤ ꯁꯤꯡꯖꯨꯒ ꯌꯥꯎꯕ꯭ꯔꯣ ꯁꯤꯕꯣ ꯍꯩꯃꯥ ꯊꯥꯡꯖꯤꯡꯒꯁꯨ ꯌꯣꯜꯂꯤꯅ ꯊꯥꯡꯖꯤꯡꯒꯤ ꯀꯥꯏꯗꯩꯅꯣ ꯑꯦ ꯁ꯭ꯋꯥꯏꯗꯗꯤ ꯍꯧꯗꯕ ꯏꯅꯥꯎ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯩ ꯃꯣꯏꯔꯥꯡꯊꯦꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯀꯧꯏ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯑꯩ ꯀꯂꯦꯖꯟ ꯑꯣꯖꯥ ꯑꯣꯏꯔꯤ ꯀꯣꯂꯦꯖꯗ ꯑꯧ ꯀꯔꯝꯕ ꯀꯣꯂꯦꯖꯗ ꯁꯣꯅꯥꯏ ꯖꯨꯅꯤꯌꯔ ꯀꯣꯂꯦꯖ ꯑꯦ ꯀꯔꯤ ꯁꯕꯖꯦꯛꯀꯤ ꯇꯥꯛꯄꯤꯔꯤꯅꯣ ꯑꯩ ꯑꯦꯝ ꯑꯥꯏ ꯑꯦꯜ ꯍꯣꯏ ꯑꯩ ꯑꯦꯝ ꯑꯥꯏ ꯑꯦꯜ ꯂꯧꯕ ꯀꯥꯡꯕꯨꯁꯦ ꯑꯩ ꯑꯌꯥꯝꯕ ꯈꯪꯅꯕꯅꯤ ꯑꯗꯣ ꯈꯪꯗꯦ ꯅꯍꯥ ꯔꯣꯟ ꯑꯩ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯃꯦꯅ ꯏꯝꯐꯥꯜꯒꯤ ꯁꯅꯥꯊꯣꯡ ꯒꯥꯏꯗ ꯅꯍꯥꯟꯋꯥꯏ ꯐꯣꯡꯉꯝꯕ ꯑꯥꯎ ꯏꯅꯥꯎꯗꯤ ꯁꯨꯝ ꯍꯪꯖꯒꯦ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯀꯩꯅꯣ ꯇꯧꯔꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯩꯔꯪꯗꯤ ꯎꯠꯀꯅꯤꯅ ꯇꯧꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅꯤ ꯂꯥꯛꯏ ꯑꯗꯨ ꯑꯍꯟ ꯑꯩꯈꯣꯏꯅ ꯎꯅꯕ ꯁꯤꯗꯁꯨ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯑꯍꯟ ꯁꯤꯗꯩꯁꯤꯗ ꯈꯨꯟꯒꯤꯅꯦ ꯍꯥꯎ ꯕꯥꯃꯣꯟ ꯃꯥꯗꯣꯞꯇ ꯍꯪꯉꯒ ꯇꯧꯒꯗ꯭ꯔꯥ ꯕꯥꯃꯣꯟ ꯃꯥꯗꯣꯞ ꯆꯪꯁꯤ ꯃꯣꯡꯒꯣꯜꯄꯨꯔꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯅꯥꯏ ꯖꯨꯅꯤꯌꯔ ꯀꯣꯂꯦꯖꯗ ꯑꯣꯖꯥ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯅ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯦ ꯃꯉꯣꯟꯗ ꯍꯪꯖꯔꯒꯦ ꯑꯣꯖꯥ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨꯅꯦ ꯂꯨꯛꯊꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯍꯥꯏꯕꯤꯌꯨ ꯁꯤꯒꯤ ꯃꯣꯡꯒꯣꯜꯄꯨꯔꯒꯤ ꯍꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯖꯔꯛꯄꯗ ꯑꯩꯗꯤ ꯃꯪꯒꯣꯜꯖꯥ ꯑꯣꯏꯕ ꯅꯤꯄꯥ ꯑꯃꯅ ꯌꯥꯅꯅ ꯈꯨꯟꯗꯥꯈꯤ ꯃꯥꯒꯤ ꯌꯨꯝꯅꯥꯛꯇꯤ ꯃꯥꯒꯤ ꯈꯪꯕꯤꯗꯕ ꯌꯨꯝꯅꯥꯛꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯍꯟꯁꯤꯡꯅꯁꯨ ꯇꯥꯛꯄꯤꯔꯝꯗ꯭ꯔꯦ ꯑꯣ ꯑꯗꯩꯗꯤ ꯃꯥꯒ ꯂꯩꯕꯤꯅꯄ ꯀꯔꯤ ꯃꯥꯒꯤ ꯀꯩꯅꯣꯗꯨꯒꯤ ꯃꯥꯏ ꯅꯨꯄꯤꯗꯣ ꯃꯃꯤꯡꯗꯨ ꯀꯔꯤ ꯀꯕꯣꯛꯂꯩ ꯃꯈꯣꯏ ꯑꯅꯤꯁꯤꯅꯤ ꯍꯥꯏ ꯑꯣ ꯃꯣꯏꯁꯤ ꯂꯥꯛꯄꯗꯤ ꯏꯝꯐꯥꯜꯗꯒꯤ ꯃꯔꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯔꯣꯏ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3 ꯑꯗꯨ ꯂꯥꯛꯄꯅꯤꯅ ꯑꯗꯨ ꯃꯪꯒꯣꯜꯖꯥꯎ ꯍꯥꯏꯕ ꯅꯤꯄꯥꯁꯤꯅ ꯌꯥꯅꯅ ꯈꯨꯟꯗꯥꯈꯤ ꯑꯗꯣ ꯌꯨꯝꯅꯥꯛ ꯈꯪꯅꯗꯕꯗꯨꯗꯤ ꯑꯗꯣ ꯑꯦꯅꯤꯋꯦ ꯀꯩꯅꯣꯁꯦ ꯀꯔꯤ ꯁꯤꯗꯩꯁꯤꯗ ꯌꯨꯝꯅꯥꯛꯁꯤ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯌꯨꯝꯅꯥꯛꯁꯦ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯁ꯭ꯋꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯕꯤꯔꯒ ꯁꯨꯝ ꯍꯥꯏꯕꯤꯔꯛꯎꯅꯦ ꯌꯨꯝꯅꯥꯛꯁꯦ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯔꯦ ꯑꯗꯩꯗꯤ ꯃꯨꯇꯨꯝ ꯂꯩꯔꯦ ꯂꯥꯏꯁ꯭ꯔꯝ ꯂꯩꯔꯦ ꯑꯗꯩꯗꯤ ꯃꯥꯏꯕꯝ ꯂꯩꯔꯦ ꯀꯩꯁꯥꯝ ꯂꯩꯔꯦ ꯅꯦꯃꯥꯔꯄꯝ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯉꯣꯝ ꯂꯩꯔꯦ ꯅꯠꯇꯦ ꯑꯉꯣꯝ ꯀꯩꯅꯣ ꯂꯩꯁꯤꯗꯤ ꯑꯉꯣꯝꯁꯨ ꯁꯥꯒꯩ ꯂꯩꯅꯤ ꯑꯉꯣꯝ ꯂꯩꯔꯦ ꯑꯗꯩꯗꯤ ꯆꯟꯗ꯭ꯔꯃꯅꯤ ꯍꯣꯏ ꯁꯥꯒꯩ ꯀꯩ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯀꯔꯤ ꯆꯅꯕꯝ ꯀꯥꯔꯕꯝ ꯑꯗꯩꯗꯤ ꯋꯥꯡꯈꯦꯝꯕꯝ ꯑꯁꯤꯒꯤꯁꯤ ꯂꯩ ꯑꯩꯅ ꯈꯪꯖꯕꯗ ꯑꯗꯒꯤ ꯑꯁꯤꯅ ꯂꯣꯏꯔꯕ ꯑꯁꯤꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯕꯥꯃꯣꯟ ꯂꯥꯏꯁꯪ ꯀꯌꯥ ꯂꯩꯒꯦ ꯕꯥꯃꯣꯟ ꯂꯥꯏꯁꯪ 2 ꯂꯩ ꯁꯤꯗ ꯑꯃ ꯑꯁꯤꯗ ꯑꯃ ꯑꯗꯩ ꯈꯥꯔꯣꯝꯗ ꯑꯃ ꯈꯥꯗ ꯑꯃ ꯑꯗꯩꯗꯤ ꯕꯥꯃꯣꯟ ꯌꯨꯝꯅꯥꯛꯁꯤꯡꯗꯤ ꯈꯪꯕꯤꯕ꯭ꯔꯥ ꯕꯥꯃꯣꯟ ꯌꯨꯝꯅꯥꯛꯁꯦ ꯑꯃꯅ ꯀꯔꯤ ꯁꯤꯅ ꯒꯨꯔꯨꯃꯌꯨꯝ ꯑꯣꯏꯔꯝꯒꯅꯤ ꯁꯤꯅ ꯄꯟꯗꯥꯃꯌꯨꯝ ꯑꯃꯁꯤꯅ ꯒꯨꯔꯨꯃꯌꯨꯝꯅ ꯀꯩꯅꯣ ꯄꯟꯗꯥꯃꯌꯨꯝꯒ ꯒꯨꯔꯨꯃꯌꯨꯝꯒ ꯑꯗꯩ ꯀꯩꯅꯣꯗꯤ ꯀꯔꯤ ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯣꯏꯕꯒ ꯀꯌꯥꯝ ꯂꯩꯒꯦ ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯃꯪꯒꯣꯜꯄꯨꯔꯗ ꯑꯃ ꯑꯩꯈꯣꯏ ꯑꯅꯤ ꯃꯁꯤꯡꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯃꯄꯥꯟꯗꯁꯨ ꯃꯌꯥꯝ ꯂꯩꯅꯈꯤꯕꯅꯤꯅꯅꯦ ꯃꯄꯥꯟꯗ ꯌꯨꯝ ꯁꯥꯔ ꯂꯩꯅꯈꯤꯕ ꯀꯣꯂꯦꯖꯇ ꯑꯣꯏꯅꯈꯤꯕ ꯀꯥꯡꯕꯨꯁꯨ ꯂꯩ ꯁꯤꯗꯩꯗꯤ ꯍꯧꯈꯤꯕ ꯁꯤꯗꯩꯗꯤ ꯍꯧꯈꯤꯕ ꯃꯄꯥꯟꯗ ꯂꯨꯄ ꯂꯩꯅꯈꯤꯕ ꯀꯥꯡꯕꯨꯁꯨ ꯂꯩ ꯅꯠꯇꯦ ꯑꯣꯖꯥ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯍꯣꯏꯅ ꯈꯪꯉꯛꯄꯗ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯀꯥꯏꯗꯅꯣ ꯑꯁꯤꯒꯤ ꯂꯝꯕꯤꯒꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯨ ꯃꯊꯛꯇ ꯂꯩꯔꯝꯃꯤꯗ ꯏꯁꯤꯡ ꯂꯩꯕꯥꯛ ꯆꯠꯂꯦ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯋꯥꯅ ꯍꯦꯜꯂꯛꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯀꯔꯤ ꯑꯁꯤꯗꯒꯤ ꯍꯥꯏ ꯔꯦꯡꯀꯤꯡ ꯑꯣꯐꯤꯁꯥꯔꯒꯗꯤ ꯊꯣꯛꯈ꯭ꯔꯕ ꯃꯪꯒꯣꯜꯄꯨꯔꯗꯒꯤ ꯏꯟꯖꯤꯅꯤꯌꯥꯔ ꯊꯣꯛꯈ꯭ꯔꯦ ꯑꯣꯐꯤꯁꯥꯔ ꯊꯣꯛꯈ꯭ꯔꯦ
ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯁꯤ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯁꯤ ꯑꯣ UPSC ꯊꯣꯛꯈ꯭ꯔꯦ APSCꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯣ ꯖꯣꯔꯥꯈꯨꯟꯗꯩꯗꯤ ꯁꯥꯏꯟꯇꯤꯁꯀ ꯊꯣꯛꯈ꯭ꯔꯒꯨꯝ ꯇꯧꯕ ꯖꯣꯔꯥꯈꯨꯟꯁꯤ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯀꯩꯅꯣꯒꯤ ꯖꯣꯔꯥꯈꯨꯟꯗ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯀꯦꯟꯗ꯭ꯔꯗꯤ ꯁꯣꯅꯥꯏ ꯑꯗꯨꯝ ꯆꯤꯡꯉꯤꯔꯥ ꯁꯨꯅꯥꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯂꯩꯔꯦ ꯁꯣꯅꯥꯏ ꯂꯩꯔꯦ ꯑꯗꯒꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠꯇꯤ ꯃꯣꯡꯒꯣꯜꯄꯨꯔ ꯍꯥꯏꯅ ꯂꯩꯕ꯭ꯔꯣ ꯄꯟꯆꯥꯌꯦꯠꯁꯤ ꯗꯣꯈꯤꯟ ꯃꯣꯍꯟꯄꯨꯔ ꯍꯥꯏꯅ ꯂꯩ ꯗꯣꯈꯤꯟ ꯃꯣꯍꯟꯄꯨꯔ ꯀꯩꯅꯣ ꯉꯔꯥꯡ ꯒꯣꯔꯒꯣꯔꯤꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯃꯣꯡꯒꯣꯜꯄꯨꯔ ꯄꯨꯜꯂꯦ ꯍꯥꯏꯅ ꯗꯣꯈꯤꯟ ꯃꯣꯍꯟꯄꯨꯔ ꯑꯩꯈꯣꯏ ꯗꯣꯈꯤꯟ ꯃꯣꯍꯟꯄꯨꯔꯁꯦ ꯀꯩꯅꯣ ꯑꯣꯏꯕ ꯄꯥꯔꯠ 13 15 23 ꯊꯣꯛꯅ ꯂꯩ ꯌꯨꯝꯁꯤ ꯀꯌꯥꯃꯨꯛ ꯂꯩ ꯀꯥꯏꯅ ꯈꯟꯕꯤꯒꯦ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯁꯦ ꯌꯨꯝꯅꯥꯛꯁꯦ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯅ ꯍꯤꯁꯥꯞ ꯄꯥꯕꯗ 200 ꯑꯦꯕꯞ 200 ꯑꯃ ꯑꯣꯏꯒꯅꯦꯕ ꯃꯈꯥ ꯈꯨꯟꯗꯣꯟꯗꯒꯤꯅ ꯑꯋꯥꯡ ꯈꯨꯟꯗꯣꯟꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯁꯤꯒ ꯑꯩꯈꯣꯏ ꯁꯨꯅꯥꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯑꯩꯅ ꯈꯪꯖꯕꯗ ꯃꯩꯇꯩ ꯇꯥꯕ ꯈꯨꯟꯁꯦ ꯃꯩꯇꯩ ꯈꯛꯇꯪ ꯇꯥꯕ ꯈꯨꯟꯁꯦ ꯑꯩꯈꯣꯏ ꯃꯣꯡꯒꯣꯜꯄꯨꯔ ꯕꯣꯟꯇ꯭ꯔꯥꯄꯨꯔꯁꯨ ꯂꯩꯅ ꯕꯣꯟꯇ꯭ꯔꯥꯄꯨꯔꯁꯦ ꯖꯥꯂꯤꯗꯅ ꯕꯣꯟꯇ꯭ꯔꯥꯄꯨꯔꯁꯨ ꯌꯥꯝꯗꯦ ꯖꯥꯂꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏꯗ ꯃꯌꯥꯏꯒꯤ ꯗꯨꯀꯥꯟꯗꯨꯔꯣ ꯃꯌꯥꯏ ꯗꯨꯀꯥꯟ ꯑꯗꯨꯝ ꯖꯥꯂꯦꯕ ꯑꯩꯈꯣꯏ ꯁꯤꯒꯅ ꯀꯩꯗꯧꯔꯤ ꯃꯀꯣꯛꯇꯩꯅ ꯃꯇꯨꯝ ꯐꯥꯎꯁꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯐꯥꯎ ꯌꯥꯝꯗꯦꯕ ꯁꯤꯃ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯁꯣꯝꯗꯁꯨ ꯂꯩꯇꯦ ꯁꯣꯝꯗꯁꯨ ꯂꯩꯇꯦ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯑꯉꯥꯡ ꯁꯥꯟꯅ ꯈꯣꯠꯅꯕ ꯂꯩꯀꯥꯏꯒꯤ ꯃꯣꯡꯒꯣꯜꯄꯨꯔꯒꯤ ꯀ꯭ꯂꯕꯀ ꯂꯩꯕ꯭ꯔꯣ ꯀ꯭ꯂꯕꯁꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯑꯣꯏꯅ ꯔꯨꯔꯦꯜ ꯗꯦꯕꯂꯞꯃꯦꯟ ꯀꯩꯅꯣ ꯑꯣꯏꯅ ꯑꯃꯗꯤ ꯂꯩ ꯃꯣꯏꯔꯥꯡꯊꯦꯝ ꯈꯛꯇꯒꯤ ꯑꯣꯏꯅ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯇꯧꯖꯕꯅꯤꯅ ꯑꯗꯨꯗꯤ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯀ꯭ꯂꯕ ꯑꯗꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯀꯩꯅꯣ ꯇꯧꯈꯤꯕꯒꯗꯤ ꯌꯥꯎꯗ꯭ꯔꯣ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯎꯗꯦ ꯑꯣ ꯍꯧꯖꯤꯛ ꯁꯥꯔꯚꯤꯁꯇ ꯂꯩꯕ ꯃꯤꯁꯦ ꯀꯌꯥꯃꯨꯛ ꯂꯩꯔꯝꯒꯅꯤ ꯑꯇꯩ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯂꯤꯁ ꯈꯪꯗꯦ ꯑꯗꯨꯗꯤ ꯆꯥꯎꯔꯥꯛꯅꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯌꯥꯝ ꯂꯩ ꯊꯕꯛꯀꯤꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯅꯝꯕꯅ ꯁꯥꯔꯚꯤꯁ ꯂꯩ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯂꯧꯗꯤ ꯂꯣꯏ ꯂꯩꯅꯕ꯭ꯔꯣ ꯂꯧ ꯂꯩꯅꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯧ ꯂꯩꯅꯤ ꯂꯧꯀꯣꯟꯁꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯅꯤꯃꯛꯇ ꯂꯩꯔꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝꯁꯦ ꯁꯤꯒꯣꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯒ ꯑꯁꯣꯝꯗ ꯃꯣꯙꯨꯕꯣꯟ ꯀꯥꯏꯅ ꯂꯩꯁꯦ ꯁꯤꯒꯤ ꯏꯗꯒꯤꯅ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯈꯣꯡ ꯑꯃ ꯂꯩ ꯈꯣꯡꯁꯤꯐꯥꯎ ꯑꯩꯈꯣꯏ ꯃꯣꯡꯒꯣꯜꯄꯨꯔ ꯑꯦꯔꯤꯌꯥ ꯑꯣ ꯑꯣꯖꯥ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯏꯕꯦꯝꯃꯒꯤ ꯀꯩꯅꯣꯁꯦ ꯃꯤꯡ ꯐꯥꯎꯗꯤ ꯍꯥꯏꯌꯨꯅꯦ ꯏꯕꯦꯝꯃ ꯀꯩꯅꯣ ꯇꯧꯕ ꯎꯗ꯭ꯔꯁꯨ ꯑꯣꯖꯥ ꯑꯩ ꯇꯧꯕꯤꯒꯅꯨ ꯑꯩ ꯑꯣꯖꯥ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯩ ꯌꯥꯎꯖꯅꯤꯡꯗ꯭ꯔꯦ ꯁꯤꯒꯤꯁꯤꯗꯩꯁꯤꯗ ꯗꯨꯀꯥꯟꯁꯤꯗ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯣꯡꯒꯣꯜꯄꯨꯔꯁꯤ ꯕꯤꯜꯗꯤꯡ ꯑꯆꯧ ꯑꯆꯧꯕ ꯂꯩꯕ ꯀꯩꯅꯣꯅꯤ ꯑꯃꯨꯛꯇ ꯑꯍꯟꯁꯤꯡ ꯑꯃꯨꯛꯇ ꯎꯅꯖꯔꯨꯒꯦ ꯑꯣꯖꯥ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯑꯃꯨꯛꯇ ꯍꯥꯏꯔꯝꯃꯣ ꯄꯨꯄꯨꯗ ꯚꯤꯛꯇꯣꯔꯤꯌꯥ ꯌꯨꯝꯅꯥꯛ ꯍꯥꯏꯌꯣ ꯃꯣꯏꯔꯥꯡꯊꯦꯝ ꯚꯤꯛꯇꯣꯔꯤꯌꯥ ꯀꯗꯥꯏꯗ ꯁ꯭ꯀꯨꯜ ꯇꯝꯃꯤ ꯒꯨꯔꯨꯀꯨꯜ ꯀꯗꯥꯏꯗꯅꯣ ꯀꯥꯕꯨꯒꯁꯤꯗ ꯑꯗꯨꯗꯤ ꯀꯔꯤꯗ ꯆꯠꯂꯤ ꯚꯦꯟꯗ ꯅꯣꯏ ꯁꯤꯗꯒꯤ ꯃꯤ ꯁꯥꯇ꯭ꯔ ꯀꯌꯥꯝ ꯆꯠꯂꯤ ꯅꯣꯏ ꯅꯃꯥꯟꯅꯕ ꯅꯃꯥꯟꯅꯕꯤ ꯀꯌꯥ ꯆꯠꯂꯤ ꯅꯣꯏ ꯈꯨꯟꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯅꯪ ꯅꯊꯟꯗ ꯆꯠꯂꯤꯔꯣ ꯑꯩꯒꯤ ꯀ꯭ꯂꯥꯁꯀꯤꯗꯤ ꯑꯩ ꯃꯊꯟꯇ ꯆꯠꯂꯦ ꯅꯠꯇꯦ ꯑꯇꯩ ꯅꯣꯏ ꯈꯨꯟꯒꯤ ꯅꯪꯒꯤ ꯀ꯭ꯂꯥꯁ ꯃꯈꯥ ꯑꯣꯏꯔꯁꯨ ꯑꯆꯧꯕ ꯑꯣꯏꯔꯁꯨ ꯏꯁꯨ ꯊꯣꯏꯕꯤ ꯂꯥꯛꯁꯤ ꯂꯥꯎꯅ ꯄꯨꯄꯨ ꯍꯥꯏ ꯃꯔꯤ ꯆꯠꯂꯦꯕ ꯏꯁꯩ ꯁꯛꯄ꯭ꯔꯣ ꯏꯁꯩ ꯑꯝꯇ ꯁꯛꯑꯝꯃꯨ ꯉꯥꯏꯈꯣ ꯏꯁꯨ ꯊꯣꯏꯕꯤ ꯅꯃꯤꯡ ꯍꯥꯏꯌꯣ ꯑꯊꯣꯏꯕꯤ ꯁꯅꯥ ꯁꯤꯟꯍꯥ ꯁꯤꯡꯍꯥ ꯊꯣꯏꯕꯤ ꯁꯤꯡꯍꯥ ꯃꯣꯏꯔꯥꯡꯊꯦꯝꯂꯣ ꯌꯨꯝꯅꯥꯛ ꯈꯪꯕ꯭ꯔꯣ ꯅꯪꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯈꯪꯕ꯭ꯔꯣ ꯑꯗꯨꯗꯤ ꯌꯨꯝꯅꯥꯛꯇꯨ ꯑꯩꯅ ꯍꯥꯏ ꯂꯥꯛꯏꯃꯦ ꯑꯉꯥꯡꯁꯤꯡꯁꯦ ꯌꯨꯝꯅꯥꯛꯁꯨ ꯈꯪꯍꯜꯂꯨꯀꯣ ꯍꯥꯏꯅ ꯃꯣꯏꯔꯥꯡꯊꯦꯝ ꯃꯤꯡ ꯍꯥꯏꯔꯣ ꯑꯊꯣꯏꯕꯤ ꯁꯤꯡꯍꯥ ꯑꯗꯨꯅꯤꯅ ꯑꯗꯨꯅꯤ ꯊꯣꯏꯕꯤ ꯁ꯭ꯀꯨꯜ ꯀꯥꯔꯕꯣ ꯀꯥꯏꯗ ꯑꯣ ꯅꯣꯏ ꯕꯕꯥꯍꯣꯏ ꯃꯃꯥ ꯕꯕꯥꯍꯣꯏ ꯒꯨꯍꯥꯇꯤ ꯂꯩꯕ꯭ꯔꯣ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯃꯩꯇꯩꯂꯣꯟ ꯍꯩꯌꯨꯀꯣ ꯀꯥꯏ ꯅꯣꯏ ꯌꯨꯝꯗꯤ ꯀꯗꯥꯏ ꯁꯨꯇꯤ ꯊꯣꯛꯂꯛꯏꯔꯣ ꯃꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯁꯨꯇꯤ ꯊꯣꯛꯂꯛꯏꯔꯣ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯂꯣꯏꯈꯔꯦꯕꯗꯨꯅ ꯂꯥꯏꯟꯒꯤꯗ ꯑꯣ ꯑꯦꯛꯖꯥꯝ ꯂꯩꯕꯒꯤ ꯂꯥꯛꯄ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯈꯔꯦꯗꯨꯅ ꯂꯥꯏꯟꯒꯤꯗ ꯍꯣꯏꯅꯦ ꯂꯣꯏꯈꯤꯕꯒꯤ ꯂꯥꯛꯏꯅꯦꯕ ꯁꯨꯇꯤ ꯂꯥꯛꯏꯅꯦꯕ ꯑꯠꯆꯥ ꯚꯦꯔꯤ ꯒꯨꯗ ꯅꯨꯡꯁꯤꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯃꯛꯎꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣꯅꯤ ꯆꯥ ꯅꯨꯡ ꯗꯨꯀꯥꯟ ꯅꯨꯡꯒꯥꯟ ꯇꯧꯗꯅ ꯇꯧꯔꯤꯌꯦ ꯀꯗꯥꯏꯗꯅꯣ ꯕꯥꯃꯣꯟ ꯃꯌꯨꯝ
ꯆꯪꯉꯨꯒꯦ ꯇꯧꯕꯅꯤ ꯌꯥꯗ꯭ꯔꯦ ꯆꯪꯉꯔꯣꯏꯁꯤꯗ ꯁꯤ ꯕꯥꯃꯣꯟꯒꯤ ꯍꯣꯇꯦꯜꯂꯣ ꯀꯩꯅꯣ ꯃꯩꯇꯩꯅ ꯐꯝꯃꯤꯔꯣ ꯑꯁꯤꯗꯩꯗ ꯂꯝꯄꯥꯛꯇ ꯁꯥꯔꯤꯁꯦ ꯐꯨꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟ ꯑꯃ ꯁꯥꯟꯅꯕ ꯑꯣ ꯐꯨꯠꯕꯣꯜ ꯈꯨꯟꯒꯤ ꯑꯣꯏꯅꯔꯥ ꯈꯨꯟ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯁꯤ ꯑꯦꯔꯤꯌꯥꯁꯤꯒꯤ ꯑꯣꯏꯅ ꯑꯣ ꯑꯇꯩ ꯃꯌꯥꯡ ꯀꯔꯤ ꯀꯔꯤꯁꯨ ꯌꯥꯎꯕ ꯃꯌꯥꯡꯕꯨꯗꯤ ꯌꯥꯎꯗꯦ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯇ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯇ ꯃꯩꯇꯩ ꯈꯨꯟ ꯂꯩ ꯑꯣꯖꯥ ꯑꯩ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯣꯖꯥ ꯑꯩ ꯃꯤꯡꯁꯦ ꯍꯥꯟꯅꯗꯤ ꯑꯩ ꯑꯥꯔꯃꯤꯗ ꯂꯩꯔꯝꯃꯤ ꯑꯦꯛꯁꯅꯤ ꯁꯨꯕꯦꯗꯥꯔ ꯃꯦꯖꯔ ꯍꯣꯅꯔꯤ ꯀꯦꯞꯇꯦꯟ ꯔꯤꯇꯤꯌꯥꯔ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯕꯩ ꯋꯥꯅꯤꯅ ꯑꯩꯗꯤ ꯈꯨꯔꯥꯏꯖꯝ ꯔꯥꯖꯦꯟ ꯀꯧꯏ ꯑꯩ ꯃꯤꯡꯁꯦ ꯑꯣ ꯈꯨꯔꯥꯏꯖꯝ ꯔꯥꯖꯦꯟ ꯀꯧꯏ ꯑꯩ ꯌꯨꯝꯗꯤ ꯃꯅꯨꯡꯗꯅꯤ ꯑꯩꯒꯤ ꯑꯣꯖꯥ ꯉꯥꯏꯍꯥꯛ ꯆꯪꯉꯨꯁꯤꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯖꯥ ꯆꯪꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯩꯁꯦ ꯃꯪꯒꯣꯜꯄꯨꯔꯗ ꯐꯅ ꯉꯟꯅ ꯂꯥꯛꯏꯃꯤ ꯑꯗꯨꯝ ꯊꯦꯡꯈ꯭ꯔꯦ ꯑꯣ ꯅꯠꯇꯦꯅꯦ ꯑꯣꯖꯥꯅ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯔꯗꯤ ꯑꯩꯁꯨ ꯆꯥ ꯀꯥꯝ ꯅꯠꯇꯦ ꯑꯣꯖꯥ ꯆꯥ ꯊꯛꯇꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯃꯪꯒꯣꯜꯄꯨꯔꯒꯤ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯁꯤꯗꯤ ꯌꯥꯎꯁꯪꯗ ꯍꯦꯟꯅ ꯃꯤ ꯌꯥꯝꯅ ꯍꯦꯟꯅ ꯆꯪꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯪ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤꯅꯦ ꯅꯪ ꯃꯤꯡ ꯀꯔꯤ ꯀꯧꯕ ꯑꯣ ꯑꯩꯒꯤ ꯃꯤꯡ ꯀ꯭ꯔꯤꯁꯅ ꯀꯧꯏ ꯀꯌꯨꯝꯅꯣ ꯋꯥꯡꯈꯩ ꯃꯌꯨꯝꯅꯦ ꯀꯌꯨꯝ ꯅꯤꯉꯣꯜꯅꯣ ꯁꯥꯏꯈꯣꯝ ꯅꯤꯉꯣꯜꯅꯦ ꯀꯥꯏꯗꯩꯅꯣ ꯁꯥꯏꯈꯣꯝ ꯂꯩꯀꯥꯏ ꯁꯥꯏꯈꯣꯝ ꯂꯩꯀꯥꯏꯒꯤ ꯁꯥꯏꯈꯣꯝ ꯅꯤꯉꯣꯜ ꯑꯣ ꯁꯥꯏꯈꯣꯝ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯁꯨ ꯑꯣꯖꯥꯅꯤ ꯑꯣꯖꯥ ꯑꯣꯏꯔꯤꯔꯣ ꯀꯥꯏꯗ ꯁꯥꯏꯈꯣꯝ ꯂꯩꯀꯥꯏꯗꯅꯤ ꯁꯨꯝ ꯑꯣ ꯀꯩꯁꯨ ꯂꯥꯞꯇꯦꯅꯦꯀꯣ ꯌꯥꯝ ꯄꯪꯂꯥꯞ ꯂꯥꯞꯇꯦ ꯁꯤꯗꯒꯤ ꯁꯤꯗ ꯑꯦꯜ ꯄꯤ ꯑꯃ ꯂꯩꯔꯤꯁꯦ ꯑꯦꯜ ꯄꯤ ꯑꯁꯤꯗꯒꯤ ꯑꯦꯜ ꯄꯤ ꯑꯁꯤ ꯀ꯭ꯂꯥꯁ 5 ꯐꯥꯎꯔꯥ ꯀ꯭ꯂꯥꯁ 5 5 ꯇꯨ ꯂꯣꯏꯔꯒꯗꯤ ꯀꯥꯏ ꯇꯝꯃꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯈꯣꯝ ꯂꯩꯀꯥꯏꯒꯤꯅꯦ ꯒꯣꯕꯤꯟꯗꯅꯒꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃ ꯒꯣꯕꯤꯟꯗꯅꯒꯔꯗꯣ ꯑꯗꯨ ꯇꯥꯟ ꯆꯠꯇꯣꯏꯔꯥ ꯒꯣꯕꯤꯟꯗꯅꯒꯔꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯁꯥꯏꯈꯣꯝ ꯂꯩꯀꯥꯏ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯣꯏ ꯕꯦꯡꯒꯣꯂꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯗ꯭ꯔꯦꯁꯇꯗꯤ ꯒꯣꯕꯤꯟꯗꯅꯒꯔ ꯍꯥꯞꯄꯦꯕ ꯑꯣ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯁꯤ ꯁꯣꯅꯥꯏꯁꯦ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯀꯤꯂꯣꯃꯤꯇꯔ 3.5 4ꯒꯤ ꯃꯌꯥ ꯑꯣꯏꯅꯤ ꯑꯗꯨꯗꯤ ꯌꯥꯝꯃꯟꯗꯦꯍꯦ ꯀꯩꯅꯣꯍꯦ ꯅꯠꯇꯦ 3.5 3.5 ꯑꯣꯏꯅꯤ ꯂꯥꯞꯀꯅꯤꯁꯦ ꯀꯤꯂꯣꯃꯤꯇꯔ ꯒꯣꯔꯒꯣꯔꯤ ꯆꯠ ꯒꯨꯔꯨꯒꯤ ꯄꯥꯊꯣꯡꯗ ꯀꯤꯂꯣꯃꯤꯇꯔ 3 ꯁꯣꯔꯠꯀꯠ ꯁꯣꯔꯠꯀꯠꯇ ꯃꯉꯥꯃꯨꯛ ꯃꯉꯥꯃꯨꯛ ꯁꯤꯒꯤ ꯁꯣꯔꯠꯀꯠ ꯆꯠꯐꯝ ꯂꯩ ꯑꯗꯨꯅꯅꯤ ꯑꯗꯨ ꯅꯣꯏ ꯌꯨꯝ ꯄꯥꯜꯂꯛ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩ ꯆꯍꯤ ꯍꯟꯗꯛꯀ ꯆꯍꯤ 3 ꯁꯨꯔꯦ ꯇꯔꯨꯛꯇꯨꯗ ꯂꯝꯕꯤꯁꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯝꯃꯕꯣ ꯑꯍꯥꯟꯕꯗꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯑꯣ ꯑꯗꯨ ꯑꯩꯈꯣꯏ ꯁꯨꯕꯦꯗꯥꯔ ꯁꯥꯍꯦꯕ ꯍꯣꯏꯅꯒꯤ ꯃꯇꯝꯗꯗꯤ ꯂꯝꯕꯤꯁꯤ ꯀꯃꯥꯏꯅ ꯑꯣꯖꯥ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯊꯦꯂꯥ ꯒꯥꯔꯤ ꯏꯟꯕꯩ ꯇꯥꯏꯞꯇꯣ ꯑꯗꯨꯕꯨꯅ ꯆꯠꯄ ꯌꯥꯔꯝꯗꯦ ꯁꯥꯏꯀꯜ ꯄꯥꯏꯕꯅ ꯆꯠꯄꯕꯨ ꯌꯥꯔꯝꯗꯦ ꯑꯗꯨꯗꯤ ꯌꯥꯝ ꯗꯤꯕꯂꯞ ꯑꯣꯏꯔꯦ ꯃꯐꯝꯁꯦ ꯁꯤꯒꯤ ꯅꯠꯇꯦ ꯏꯔꯣꯏꯁꯤꯡꯒꯤ ꯃꯩꯇꯩꯒꯤ ꯉꯥꯛꯇꯔꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯤ ꯁꯥꯏ ꯂꯧꯀꯣꯟꯁꯨ ꯃꯩꯇꯩꯒꯤꯔꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯝ ꯅꯠꯇꯅꯤꯁꯦ ꯁꯤꯒꯤꯁꯦ ꯃꯅꯤꯡꯗꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯂꯝ ꯌꯥꯝꯃꯤ ꯏꯕꯦꯝꯃꯅ ꯀꯔꯤ ꯂꯝꯅꯤꯉꯣ ꯖꯥꯔꯤꯕꯣꯝ ꯀꯩ ꯈꯨꯟ ꯃꯤꯔꯦꯒꯨꯜꯒꯤ ꯇꯥꯃꯣ ꯕꯤꯔꯦꯟꯗ꯭ꯔꯣ ꯈꯪꯗ꯭ꯔꯣ ꯋꯥꯡꯈꯩ ꯃꯌꯨꯝꯒꯤ ꯃꯥꯏ ꯃꯌꯨꯝꯗ ꯂꯩꯔꯛꯏ ꯖꯥꯔꯤꯕꯣꯝꯒꯤ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯑꯣ ꯑꯩꯈꯣꯏ ꯃꯥꯃꯣꯁꯤꯡ ꯊꯣꯛꯏꯁꯦ ꯑꯣ ꯃꯥꯏ ꯌꯥꯝ ꯂꯨ ꯀꯩꯅꯣ ꯖꯥꯔꯤꯕꯣꯝꯁꯦ ꯈꯨꯟ ꯈꯨꯗꯤꯡ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯗ ꯑꯣꯖꯥꯅ ꯅꯍꯥꯟ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯔꯛꯄꯗꯣ ꯑꯩꯅ ꯌꯦꯡꯕꯗꯨꯒ ꯑꯣꯖꯥ ꯑꯗꯨꯝ ꯈꯪꯕꯅꯦ ꯃꯤꯔꯒꯨꯜꯗ ꯂꯩꯔꯒ ꯂꯥꯏꯁꯪ ꯈꯨꯟꯗ ꯆꯪꯕꯩ ꯇꯟꯖꯥ ꯂꯥꯏꯁ꯭ꯔꯝ ꯈꯨꯜ ꯀꯩꯅꯣ ꯈꯔ ꯆꯪꯉꯦ ꯕꯥꯇꯤꯒ꯭ꯔꯥꯝ ꯀꯩ ꯈꯔ ꯆꯪꯉꯦ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯀꯣꯅꯨꯡ ꯂꯩꯀꯥꯏ ꯀꯔꯤꯅꯣ ꯌꯣꯜꯂꯤꯁꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯕꯣꯟ ꯑꯍꯥꯟꯕ ꯇꯣꯔꯅꯥꯃꯦꯟ ꯍꯧꯋꯦꯅ ꯅꯠꯇꯦ ꯅꯍꯥꯟ ꯏꯕꯦꯝꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕ ꯑꯩ ꯃꯃꯤꯡ ꯊꯥꯔꯛꯑꯣ ꯀꯧꯏ ꯑꯗꯩ ꯀꯩꯅꯣꯗꯤ ꯀꯌꯨꯝ ꯅꯤꯉꯣꯜꯅꯣ ꯑꯩ ꯁꯤꯗ ꯏꯄꯥꯝꯅꯤ ꯂꯥꯛꯏꯁꯦ ꯉꯁꯤ ꯑꯣ ꯀꯗꯥꯏꯗ ꯌꯨꯝ ꯄꯥꯜꯂꯤꯕ ꯖꯣꯔꯥꯈꯨꯜꯗ ꯄꯥꯜꯂꯤ ꯖꯣꯔꯥ ꯈꯨꯟꯒꯤ ꯏꯄꯥꯝꯗꯩ ꯂꯥꯛꯑꯒ ꯐꯝꯃꯤꯔꯣ ꯅꯠꯇꯦ ꯅꯍꯥꯟꯈꯩ ꯐꯝꯕ꯭ꯔꯥ ꯂꯩꯕ ꯀꯩꯅꯣꯗ ꯁꯤꯗ ꯂꯥꯛꯏꯕ ꯑꯩ ꯁꯤꯗ ꯇꯥꯏꯌꯦ ꯁꯤꯗ ꯏꯄꯥꯝꯗ ꯑꯪꯒꯟꯋꯥꯗꯤꯒꯤ ꯇꯧꯕ ꯑꯣ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔꯒꯤ ꯄꯨꯕ ꯑꯣ ꯏꯄꯥꯝꯗ ꯉꯁꯤ ꯉꯔꯥꯡꯁꯦ ꯂꯩꯔꯒ ꯑꯗꯨꯝ ꯏꯅꯝꯃꯒ ꯍꯣꯇꯦꯜ ꯇꯧꯃꯤꯟꯅꯁꯦꯅ ꯑꯣ ꯏꯅꯝꯕꯗꯤ ꯑꯗꯨꯝ ꯍꯥꯟꯅꯁꯨ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯝ ꯑꯍꯥꯟꯕꯅꯤ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯗꯨꯀꯥꯟꯁꯦ ꯕꯨꯁꯤ ꯃꯥꯟꯅ ꯐꯝꯃꯝꯃꯤ ꯑꯣ ꯃꯇꯝ ꯈꯔ ꯊꯤꯡꯉꯒ ꯑꯗꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯌꯥꯝ ꯕꯣꯟ ꯇꯣꯔꯅꯥꯃꯦꯟ ꯁꯥꯟꯅꯕꯁꯦ ꯑꯣ ꯑꯗꯨ ꯌꯥꯎꯁꯪ ꯃꯇꯝꯁꯨ ꯇꯧꯗꯣꯔꯤꯅꯦ ꯑꯗꯨꯗꯤ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯇ ꯂꯣꯏꯗꯣꯏꯕ ꯑꯣ ꯑꯁꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯖꯇꯅ ꯀꯣꯔꯐꯨ 15 ꯑꯣꯏꯕ ꯀꯣꯔꯐꯨ ꯑꯣꯏꯅ ꯑꯗꯩ ꯁꯦꯀꯦꯟꯗꯅ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯑꯥ ꯑꯩꯈꯣꯏꯁꯦ ꯑꯉꯝꯕ ꯑꯩꯈꯣꯏ ꯑꯥꯔꯃꯤ ꯍꯧꯖꯤꯛ ꯑꯣꯟ ꯁꯥꯔꯚꯤꯁꯇ ꯂꯩ ꯑꯥ ꯃꯥꯅ ꯀꯣꯔꯐꯨ 15ꯒ ꯄꯨꯊꯣꯛꯑꯦ ꯃꯌꯥꯝ ꯏꯉꯥꯡꯁꯤꯡ ꯃꯌꯥꯝꯁꯦ ꯍꯔꯥꯎꯖꯕ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯍꯔꯥꯎꯍꯟꯅ ꯅꯨꯡꯉꯥꯏꯍꯟꯗꯅ ꯃꯌꯥꯝꯁꯦ ꯁꯥꯟꯅ ꯆꯍꯤꯒꯤ ꯇꯧꯏ ꯑꯩꯈꯣꯏ ꯑꯗꯒꯤ ꯖꯤꯔꯤꯕꯥꯝꯗꯁꯨ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯈꯨꯟꯒꯤꯅꯤ ꯑꯦꯝ ꯑꯦꯜ ꯑꯦꯒ ꯂꯦꯄꯤꯗꯣ ꯖꯤꯔꯤꯕꯥꯝꯒꯤ ꯀꯅꯥꯅꯣ ꯕꯨꯙꯔꯣ ꯕꯨꯙ
부다스 시 콘지기니 아이마이마 아드나 거의 자희기 거의 시 사범세 방투이야바 아드 한달기 거기 이나 오물레 해 좀등나버니 마나 아래 그 뭔가 마부터 비르게 아드 kum시 tournament 하우세 마세 아미 레비나 티 방그레 아직 마 플라이트 티켓 방그레 레이데바 아드 하우디 호레 프로그램 오 하우레 마야암 하사디 잠미 미암 tilami mafam de milakna 오 singri bon tera 오 ngasi loigibai wanina ngasi tournament moi tim taruk sara loire 오 hayengde am mi ramani am 오 이싱디 방보로 파이프 파자 파이프 이싱 좀 방이 고면나 다부터 이싱 좀 방이 거 오 아니 아주디 재밌대 어자 그 시간에 자바 탁박이 와와 나대 용까지다 좀 강이다 용까지 마ям 사리버 깨도보시다 아 레리세 아 마망가 레리비 마양군네버고 어허이 허이 시보시 거기 군지람네 뜨니시 시대이다 미테이 군 레이버싱시다 아이나 핵 농아지다 바이두부 자하나 ꯆꯠꯄ ꯃꯇꯝꯗ ꯈꯨꯟ ꯑꯃꯗꯩ ꯆꯠꯄꯗ ꯃꯨꯁꯜꯃꯥꯟꯒꯤ ꯈꯨꯟ ꯂꯥꯜꯂꯒ ꯑꯗꯨ ꯂꯝꯕꯤꯁꯨ ꯈꯨꯈ꯭ꯔꯕꯗ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯂꯥꯜꯂꯒ ꯆꯠꯄꯁꯤꯗꯪꯗꯤ ꯑꯩꯈꯣꯏ ꯁꯤꯒꯅ ꯑꯣꯖꯥꯀꯣ ꯑꯁꯤ ꯑꯩꯈꯣꯏ ꯃꯪꯒꯣꯜꯄꯨꯔ ꯂꯩꯔꯦꯅ ꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯖꯣꯔꯥꯈꯨꯜ ꯂꯩꯔꯦ ꯖꯣꯔꯥꯈꯨꯜ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟ ꯆꯠꯂꯒ ꯒꯣꯔꯒꯣꯔꯤ ꯂꯩꯔꯦ ꯑꯗꯩ ꯑꯃꯨꯛ ꯁꯥꯏꯀꯝ ꯂꯩꯀꯥꯏ ꯂꯩꯔꯦ ꯁꯣꯝꯅ ꯈꯤꯇꯪ ꯆꯠꯈꯠꯈ꯭ꯔꯒ ꯏꯆꯥ ꯑꯃꯨꯛ ꯂꯩꯔꯅꯤ ꯑꯗꯩ ꯑꯃꯨꯛ ꯗꯥꯃꯥꯏ ꯑꯃꯨꯛ ꯂꯩꯔꯅꯤ ꯁꯦꯂꯨ ꯑꯃꯨꯛ ꯂꯩꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯃꯊꯪ ꯑꯩꯈꯣꯏ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯏꯆꯥ ꯆꯠꯆꯔꯨꯔꯦ ꯂꯣꯏꯅ ꯂꯩꯌꯦꯕ ꯃꯩꯇꯩ ꯉꯛꯇꯅꯤ ꯁꯤꯒ ꯂꯩꯁꯦ ꯑꯣ ꯌꯥꯡꯈꯣꯏ ꯄꯣꯄꯨꯂꯦꯁꯟ 시기지로 그래도 LP LP 스쿨로고 스쿨 어 시기지 어 ꯆꯥꯝꯕ ꯀꯨꯟꯅꯤꯄꯥꯟ ꯅꯝꯕꯔ ꯃꯪꯒꯣꯜꯄꯨꯔ 만ung도서 한번 레이브로 ꯁꯨꯃꯥꯏꯅ ꯑꯃꯅ ꯅꯣꯛꯆꯕꯣꯝꯕ ꯑꯃꯅ ꯑꯋꯥꯡꯣꯟꯕ 엑 서비스맨디 그야못 레이게 시대이다 ꯑꯩꯈꯣꯏ ꯑꯦꯛ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 30ꯃꯨꯛꯀꯤ ꯃꯌꯥ ꯂꯩ 이씨 ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯟ ꯁꯥꯔꯚꯤꯁꯇ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤ 90ꯃꯨꯛꯀꯤ ꯃꯌꯥ ꯂꯩ 어씨 ꯑꯣꯟ ꯁꯥꯔꯚꯤꯁꯇ 온 서비스다 ꯑꯩꯁꯨ ꯆꯍꯤ 34 ꯇꯧꯔꯒ ꯊꯣꯔꯛꯏ 아르미ꯗꯒꯤ 아들이 농아이 레이브이 와니냐 와그니야지 ꯂꯩꯇꯦ ꯑꯩꯈꯣꯏꯁꯤꯗ 와니야 호이네 그래도 아동 강해봐 군기 피범지 이행보다 ꯑꯩꯈꯣꯏꯒꯤ ꯏꯉꯥꯡ ꯑꯅꯤꯁꯨ ꯑꯩꯁꯨ ꯁꯤꯂꯣꯡꯗ ꯏꯉꯥꯡ ꯑꯃ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯒ ꯍꯧꯖꯤꯛ ꯗꯤꯜꯂꯤꯗ ꯂꯩ ꯑꯗꯒꯤ ꯃꯥꯁꯦ ꯁꯤꯒ ꯂꯩꯄꯤ ꯅꯨꯄꯤꯁꯦ ꯑꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯅꯤꯅꯤ ꯃꯥꯒꯤꯁꯨ ꯑꯗꯨ ꯑꯃꯅ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤ ꯀꯣꯇꯟ ꯀꯣꯂꯦꯖꯇ ꯀꯩꯅꯣ ꯂꯣꯏꯔꯒ PhD ꯇꯧꯔꯤ PhD ꯂꯣꯏꯗꯣꯔꯦ 이슈 이슈 나 남미 없다 하요사 하 리치타 하이로 리키타 잉글리시다 하이로 이슈 토이비로 아이노 토이비로 토이비냐 이스 잉글리시다 하이우자드로 마 니미스 리키타 하요 이스 어디 좋아하도나 God bless you 땡큐 이 땡큐 엄가 하요 사이령 못 때문에 대야 로이찬 부장 회의는 자 티로 사이령 켜라 티로 와 very good अच्छा चल लगे को पुपू बाय बाय तौर पुपू अंत चलूगे चंगे ममून चंद्रसु यारे साधु बाबा का सकफम हाफेट मानगे तौब अमा इनाव अमा थेंगनै कमाय UFO रो कैनो नत्तेदा नतिया कई इनाव मिंग करी कोबा बुंगोबी कयुम नो कैनो सम कोई खाई से कैगिनो खंगनिं खाइनि खंगनिगो मतमदा खाय अच्छा आई नेबा आई कुसी नेबा कक्थनिंग मतमदा कक याबा अमुक सो दम हरकदबने ꯏꯁꯣꯔꯒꯤ ꯈꯔ ꯅꯤꯡꯖꯕ ꯍꯥꯏ थबक इंगांग करी ngangdi dumde sumle ꯌꯨꯝꯗ ꯁꯨꯝ ꯂꯩꯌꯦꯕ ꯂꯥꯏ ꯂꯥꯏꯖꯧ ꯂꯥꯏꯒꯤ ꯀꯩꯅꯣꯒ ꯂꯥꯏꯁꯪꯒ ꯂꯩꯕ꯭ꯔꯣ ꯇꯧꯗꯦꯕ ꯁꯤꯅꯤ ꯃꯪꯒꯣꯜꯄꯨꯔꯁꯦ ꯃꯪꯒꯣꯜꯄꯨꯔꯒꯤ ꯊꯣꯏꯅ ꯀꯩꯅꯣ ꯇꯧꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯣꯖꯥ ꯈꯪꯕ ꯃꯅꯤꯡꯗ ꯂꯝꯕꯤ ꯑꯃ ꯂꯩ ꯑꯩꯈꯣꯏꯅꯦ ꯉꯁꯥꯏ ꯎꯆꯔꯦ ꯃꯅꯤꯄꯨꯔꯁꯤꯅ ꯑꯅꯧꯕ ꯊꯣꯔꯛꯄ ꯁꯣꯝꯗꯒꯤ ꯑꯗꯨꯝ ꯆꯣꯡꯊꯣꯛꯄꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯆꯣꯡꯊꯣꯛꯄꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯅꯤꯡꯗ ꯂꯝꯕꯤ ꯂꯩ ꯑꯗꯨꯅꯤ ꯑꯗꯣ ꯑꯁꯤꯗ ꯏꯊꯧ ꯏꯀꯥꯟꯒꯤ ꯂꯥꯏꯁꯪ ꯑꯃ ꯂꯩꯕꯗꯣ ꯑꯃꯨꯛꯇ ꯆꯠꯆꯔꯨꯒꯦ ꯃꯃꯥꯡꯗ ꯑꯗꯨꯒꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯏꯀꯥꯟꯒꯤ ꯀꯅꯥ ꯂꯩ ꯍꯧꯖꯤꯛ ꯃꯥꯒꯤ ꯄꯣꯔꯒꯥꯜ ꯂꯩ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯃꯅꯤꯡ ꯂꯩ ꯉꯁꯥꯏ ꯀꯩꯅꯣ ꯎꯠꯆꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃ ꯑꯩꯈꯣꯏ ꯑꯋꯥꯡ ꯈꯨꯟꯗꯣꯟꯗꯒꯤ ꯆꯪꯈꯤꯕꯗꯨ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯁꯥꯡꯅ ꯂꯩꯔꯒ ꯑꯗꯨꯗꯁꯨ ꯌꯨꯝꯁꯤꯡ ꯂꯩꯕ ꯑꯗ ꯑꯩ ꯉꯁꯤ ꯑꯩꯅ ꯃꯪꯒꯣꯜꯄꯨꯔꯒꯤ ꯆꯥꯎꯔꯥꯛꯄ ꯃꯁꯛꯇꯤ
ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯏꯅꯥꯎ ꯑꯃ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟ ꯑꯃ ꯊꯦꯡꯅꯕꯗꯨꯗꯒꯤ ꯑꯗꯨꯝ ꯈꯪꯕꯤꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅꯁꯨ ꯈꯪꯖꯅꯤꯡꯕ ꯁꯤꯗꯩꯁꯤꯗ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯂꯥꯏꯁꯪꯁꯤ ꯍꯨꯝ ꯏꯊꯧ ꯏꯀꯥꯟ ꯁꯤꯗꯕ ꯄꯣꯏꯔꯩ ꯑꯃꯥꯏ ꯂꯣꯏꯁꯪ ꯍꯥꯏꯅ ꯊꯥꯔꯒ ꯌꯥꯝ ꯅꯥꯟꯅ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯏꯊꯧ ꯏꯀꯥꯟꯒꯤ ꯂꯥꯏꯁꯪꯁꯤ ꯑꯩꯍꯥꯛꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔ ꯃꯦꯘꯥꯂꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯟ ꯀꯩꯂꯥꯘꯥꯠ ꯍꯥꯏꯕ ꯃꯩꯇꯩ ꯂꯩꯕ ꯃꯐꯝꯗꯨꯗꯁꯨ ꯏꯊꯧ ꯏꯀꯥꯟꯒꯤ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯝꯗꯅ ꯃꯗꯨꯒꯤ ꯑꯩ ꯐꯣꯇꯣꯒꯁꯨ ꯍꯥꯞꯆꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯅ ꯒꯣꯂꯥꯘꯥꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯝꯗ ꯑꯩꯅ ꯍꯥꯟꯅ ꯊꯝꯖꯈ꯭ꯔꯦ ꯁꯅꯊꯣꯡ ꯐꯣꯡꯖꯔꯤꯉꯩꯗ ꯊꯥꯒꯤ ꯆꯦꯐꯣꯡ ꯁꯅꯊꯣꯡ ꯐꯣꯡꯖꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯈꯤꯅꯒꯔ ꯍꯥꯏꯅ ꯑꯩꯅ ꯆꯠꯆꯔꯨꯔꯒ 2004-5 ꯑꯗꯨꯋꯥꯏꯗ ꯆꯠꯆꯔꯨꯔꯒ ꯑꯩꯅ ꯏꯖꯈꯤꯕ ꯃꯩꯇꯩ ꯈꯨꯟꯖꯥꯎ ꯂꯣꯛꯈꯤꯅꯒꯔ ꯍꯥꯏꯕꯁꯤꯗꯁꯨ ꯏꯊꯧ ꯏꯀꯥꯟꯒꯤ ꯑꯆꯧꯕ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯂꯥꯏꯁꯪ ꯃꯥꯝꯗꯣꯞ ꯂꯩ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯍꯟꯗꯛ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯑꯩꯅ ꯂꯪꯀꯥꯒꯤ ꯈꯨꯟ ꯈꯔ ꯆꯠꯆꯕꯗꯁꯨ ꯃꯣꯏ ꯏꯊꯧ ꯏꯀꯥꯟꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯖꯔꯛꯈꯤ ꯑꯗꯣ ꯀꯔꯤꯅꯣ ꯉꯧꯕꯗꯤ ꯑꯩꯒ ꯈꯪꯅꯖꯕ ꯃꯤꯅꯦ ꯉꯧꯕ ꯊꯣꯛꯂꯛꯑꯦ ꯑꯩ ꯏꯊꯧ ꯏꯀꯥꯟꯒꯤ ꯃꯔꯝꯁꯦ ꯑꯃꯨꯛꯇ ꯉꯧꯕ ꯍꯥꯟꯅ ꯁꯛ ꯑꯃꯨꯛꯇ ꯇꯥꯛꯆꯒꯦ ꯉꯧꯕ ꯑꯃꯨꯛꯇ ꯏꯁꯥꯅ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯑꯃꯨꯛꯇ ꯇꯧꯒꯦ ꯑꯩꯒꯤ ꯃꯃꯤꯡ ꯉꯧꯕ ꯌꯨꯝꯅꯥꯛꯁꯨ ꯍꯥꯏꯕꯤꯌꯨ ꯏꯔꯣꯝ ꯏꯔꯣꯝ ꯑꯗꯣ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯕꯗꯤ ꯉꯧꯕꯅ ꯍꯦꯟꯅ ꯈꯪꯅꯩ ꯃꯃꯤꯡ ꯑꯋꯣꯏꯕꯗꯤ ꯑꯩ ꯃꯤꯡꯁꯤ ꯏꯔꯣꯝ ꯗꯤꯖꯦꯟꯗ꯭ꯔ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯏꯔꯥꯠꯄꯁꯤꯒꯤ ꯍꯌꯦꯡ ꯌꯥꯎꯁꯪꯁꯤꯗ ꯑꯩꯈꯣꯏ ꯄꯨꯡ 24 ꯃꯩ ꯔꯥꯠꯀꯗꯕ ꯑꯗꯣ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯏꯔꯥꯠꯂꯛꯄꯅꯤ ꯆꯍꯤꯒꯤ ꯌꯥꯎꯁꯪꯒꯤ ꯄꯨꯔꯅꯤꯃꯥ ꯊꯥꯕꯨꯝꯁꯤꯗ ꯑꯩꯈꯣꯏ ꯃꯩ ꯔꯥꯠꯆꯩ ꯑꯗꯣ ꯄꯨꯡ 24ꯁꯦ ꯇꯥꯡ 13ꯗꯒꯤ ꯍꯧꯔꯒ ꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯟꯁꯤ ꯑꯩ ꯁꯥꯖꯒꯦ ꯉꯧꯕꯁꯤ ꯉꯧꯕ ꯄꯨꯡ ꯅꯠꯇ꯭ꯔꯣ ꯏꯁꯩꯔꯣ ꯅꯪꯒꯤꯗꯣ ꯑꯩꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯏ ꯏꯆꯟꯗ ꯆꯟꯅꯩ ꯑꯩꯁꯦ ꯏꯆꯟꯗ ꯆꯟꯅꯩꯕ ꯉꯧꯕꯁꯤ ꯑꯩꯈꯣꯏ ꯁꯦꯁ꯭ꯔꯤꯗꯒ ꯆꯠꯃꯤꯟꯅꯖꯕ ꯑꯗꯨꯒ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯕꯣꯟ ꯇꯔꯥꯄꯨꯔꯒꯁꯨ ꯑꯗꯨꯝ ꯏꯁꯝ ꯁꯝꯅꯕ ꯀꯨꯏꯔꯕ ꯈꯪꯅꯖꯕ ꯏꯅꯥꯎꯅꯤ ꯑꯗꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒ ꯏꯊꯧ ꯏꯀꯥꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯃꯔꯨ ꯑꯣꯏꯅ ꯃꯁꯤꯗ ꯑꯣꯖꯥꯁꯤꯡꯗꯒꯤ ꯂꯧꯁꯤꯔꯥ ꯂꯥꯏꯁꯪꯁꯤ ꯌꯥꯝ ꯐꯖꯅ ꯁꯥꯈ꯭ರೆ ꯌꯥꯝ ꯅꯥꯟꯅ ꯑꯃꯨꯛꯇ ꯆꯪꯖꯒꯦ ꯂꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯂꯥꯏ ꯂꯣꯏꯁꯟꯖꯔꯤꯀꯣ ꯂꯥꯏ ꯂꯣꯏꯁꯟꯅ ꯍꯧꯖꯤꯛ ꯂꯥꯏꯁꯤ ꯂꯩꯇꯦ ꯑꯗꯨꯝ ꯃꯥꯒꯤ ꯂꯩꯐꯝ ꯂꯥꯏꯒꯤ ꯂꯩꯐꯝ ꯀꯩꯀꯥ ꯌꯥꯠꯄꯒꯤ ꯏꯟꯗꯣꯟꯁꯤꯡꯁꯨ ꯂꯩꯔꯝꯃꯤ ꯏꯇꯩꯝ ꯀꯗꯥꯏꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯔꯣ ꯑꯗꯨꯝ ꯀꯗꯥꯏꯒꯤꯅꯣ ꯃꯥꯏ ꯃꯈꯣꯟꯗꯤ ꯌꯥꯗ꯭ꯔꯕꯅꯤ ꯈꯣꯟ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯐꯔꯦ ꯀꯗꯥꯏꯋꯥꯏꯒꯤꯅꯣ ꯃꯥꯖꯤꯒ꯭ꯔꯥꯝꯒꯤꯅꯤ ꯁꯨꯅꯥꯏ ꯃꯥꯖꯤꯒ꯭ꯔꯥꯝ ꯁꯣꯅꯥꯏ ꯃꯥꯖꯤꯒ꯭ꯔꯥꯝꯒꯤ ꯏꯊꯧ ꯏꯀꯥꯟꯒꯤ ꯑꯣꯏꯅ ꯂꯥꯛꯏꯔꯥ ꯃꯅꯤ ꯀꯔꯤ ꯍꯥꯏꯅ ꯈꯣꯏꯔꯝꯖꯒꯗꯕꯅꯣ ꯁꯤꯕꯨ ꯏꯊꯧ ꯏꯀꯥꯟꯒꯤꯁꯤꯕꯨ ꯑꯩꯗꯤ ꯖय శ్రీ ꯀ꯭ꯔꯤꯁꯅ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯕ ꯃꯤꯅꯤ ꯍꯣꯝ ꯏꯊꯧ ꯏꯀꯥꯟ ꯁꯤꯗꯕ ꯏꯕꯨꯙꯧ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏ ꯏꯕꯨꯙꯧꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯥꯏꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯤ ꯏꯃꯥ ꯀꯔꯤ ꯍꯥꯏꯅꯤ 이마가 나때도 좀 이점 점네 이점 나이나 좀 하이. 이천 하이바 야브로. 이천기 밍디 그리야. 아이기 밍 산대하라니 거왜. 까욤 닝원노. 후롱범. 후롱범. 까욤다 옹바. 옹데. 까이노 용 판드라브로. 이타오 이칸기 시대 까리 오이나 레비림노. 아이 이타오이간 라이닝 그룹이 시기 구범시 뿌리 마이루 상거우야바. 시기 세계들이. 뿌리 아마이바 로상. 아마이 로상. 시기 세크레터리네바. ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯩꯍꯥꯛꯁꯦ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕ ꯃꯤꯡꯁꯦ ꯂꯧꯈꯥꯝꯕ ꯁꯦꯟꯇꯔ ꯀꯧꯏ ꯈꯨꯟꯁꯤꯒꯤꯔꯣ ꯃꯪꯒꯣꯜꯄꯨꯔꯒꯤꯔꯣ ꯁꯤꯒꯤ ꯅꯠꯇꯦ ꯑꯩꯍꯥꯛ ꯕꯣꯂꯤꯒꯤꯅꯤ ꯕꯣꯂꯤꯒꯤ ꯑꯩꯍꯥꯛ ꯂꯝꯗꯝ ꯈꯨꯕꯝꯁꯤꯕꯨ ꯂꯤꯡꯈꯠꯄꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯏꯔꯩ ꯁꯨꯇꯨꯟ ꯍꯥꯏꯅ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯈꯪꯅꯕ ꯃꯍꯥꯛꯅ ꯊꯝꯕꯤꯔꯝꯕ ꯃꯅꯥꯏ ꯑꯃꯅꯤ ꯑꯩꯍꯥꯛ ꯃꯍꯥꯛ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯆꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯟ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯅ ꯏꯔꯨꯞ ꯐꯨꯔꯨꯞ ꯄꯨꯟꯅ 이베마 이타오 이칸 하이시 까리노 아무타 마얌 캉나보 아무타 하이비우 이타오이간 하이시 그ino 기땅 랩컷비바 야가드레 베마 자이 좀 라고도 비한다데 이타오이간 하이시기 와한톡디 거이부
이부 더우더나 더우세 아마나 마탕 마나 아이디 이토 까나 마탕 더우게 더우나 까나 마기 더럼세 뿌이 하이더나 खर हेन फजबा लय अइना फजना हाइदोक ngamdre ko ado tasingadi ithoi gan haise lining thok sana mahini acha teban ma puni sorare ni ani su khongnei amagi saloni lining thok sana mahini lining thok sorare ni andaki akogi oirei lining phuruk pi oina langba langchat aroi bagi langba langchat sige ithoi gan sige ba kauna langonda na akoi meitei gi mang khaba lining laison ji hanjanna bagi damak ithoi gan 시다바 거구나 마나 사이온 바니 아이바 아데기 아마나 마니푸르다 사나메히 라이닝기 아마 깐나 타우리코 사나메히 라이닝 하이다나 아코이기 사나메히 템플 보드 링다나 라이닝 tou 사나메히기 노마이 징탁다 라이상 레이다나 링다나 아데기 하잉 콩발다 그노 타우다나 레이코 시마 아데기 솜다 아폭포 마룹 하이브라 아코이기 자리 볼롬다기 타우라 이세 시 아니 시가 아코이기 이토이 깐가시 까리 켓네 마시 라이디 아마 khaktani adu oragasu aigi akogi jairon maru dharma guru asina aidi chana pathapse khajik khenai kanamna da akogi sanamahi kanguna 13 ni da adu akogi sina 3 ni da jum senga ni pa ni da apoi jari bongi apokka maru pai khoisiga ide sengba 3 ni da senga ni pa ni da apoi chupsa thoram sorase sidi manare sum amatani आदि खति खजिक लाइरोन पथाप सोला से हिंदू गिदा संकीर्तन का तौरीदरा अखोई सना मही गिदसु अदुम तौई सब मानना मैतै लोन दा सकपै सिजु तौब्रा तौई सब मानै खति खजिक लाइरोन सोलपदने आजि दि गुरु अममना खजंग खजि गुरु अममना तापि इबिरमनि ने ओ अदु कैनोदी अखोई फिंगांग सेटप्रो इथौ कान का मुसा फिंगांग हाइबदी अतै मिब्रम सेटे माइबरेन लाई सक्सोलिबा लाइक या थौरम पुलिबदो दो फिंगांग सेली अतैना ngौबदम से अदो चही की ओइना सिदा इथौ कान की लाइसंग अमा लेरे को सिदा चही की ओइना करी थौरम दि पांथोक पिरिबा मामदो सु लै अखोई थौरम दि जाम जामे कगिना हाइदा अखोगी मितै की ओइबा हानागी लेमा लाई खुरुम लाई मुत खरबा की ayang lema panthuibi nokong ningthau imonu jai phabi aduga di nongdo lai rembi thok phri phabana chinga mitei gi lema lai khuim lai mayam ama leiri tena hoi hoi moi hai ba lai singhi hujikti asigi सरस्वती पूजा नहीं लक्ष्मी पूजा नहीं हिंदू की असीगुम्बा गर्भधून पूजा नहीं लेखरे अखोई हाइबा लेमलाई खुमलाई सिंसिगी करी पामी करमाइना निंगनी सोंगनी खुरंगनी हाबदो लेखे को अदुना लेरकता हाइबा लेमलाई खुमलाई सिंसे लेरक पुबा लाई ओइना जाथोक्तना नोकोंग थोकोना इमोनु कोंगना नत्रगा नोरो लाइनि कोंगना हाइसिंगे थादा उचिंगा थाचत्की ओइना अखोई लांगवन थादने नोरो लाइनि कोंगना मेरा थादना नोकोंग थोकोंना वाक्चिंगदना इबेन इमोनु कोंगना ओइनु थादना यांग लेमा कोंगना असिमाइना था खुदिंगी मागी अखोई थाचत्की अखोई थबम तौई अदुगा सरoi khangwa matamda leibaki oina khunsigi oina aduga leibaki oina ase saroi khangi lamdagi aroiba thangjada aduga ahubo thangjada di khangdra aroiba do oina dum khang aroiba da subchileba ye leibaki oina sigi oina khange hoi hoi aduga ado saroi khangbam lamdai bunga di leibro Mangalpur gi oina akhoi sum labukta dum tawreba dugagi akhoi याक्षंगी पुनिमा नुमिसे मसीना चाही खुदिंगी कुमजागी ओबे इरातपा चावना हयेंग मी चामबी चांगा मा दुम तिनगनी नुमिसे कनो का तौब्रो हाइदी लुक का कटप्रो लुक कना मी चामबी चांगा से पिजे दुइनी दुइदि अहिंग चुपा कुमजा मै इरात इहुन पिदुरिनी ओ सिदै सिदा हयेंग तांग ओ हिंदू की दा जैगा का हाइबुदुगी मवंगदा खै मै इरात इहुन पिगनी तांग अदुगी अखनबा अखोगी माइबा माइबा तरेट फंगबनी माइबा तरेट अदुदी कलाई खुंदगी लाक्तोइनो अखोई जेक तरेट की माइबा तरेट अखोई खुबम सिगी अखोई अमाइ लोइसंगी अमाइबा अमाइबी ले लैया माइबा अमाइबी कलाई मंगोलपुर की ngaktar na की लई जिरी बामदगी लाकनी जारी बोन हेला कनी दे लाकनी बोन तरापु दे लाकनी सुमोना पजाई दे लाकनी पजाई दे गिया बोरखला दे लाकनी अदगी बुका जान का यांग लोम दे सु लाकनी ए बुका चाल लोम दे सु
ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜꯄꯨꯔ ꯃꯅꯨꯡꯁꯤꯗꯗꯤ ꯏꯊꯧ ꯏꯀꯥꯟꯒꯤ ꯂꯥꯏꯅꯤꯡꯁꯤ ꯆꯠꯄ ꯃꯤ ꯀꯌꯥꯝ ꯏꯃꯨꯡ ꯀꯌꯥꯝ ꯂꯩꯔꯒꯦ ꯌꯨꯝ 12 ꯈꯛ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯁꯦꯡꯉꯕꯗꯤ ꯌꯨꯝ 12ꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯨꯟꯁꯤꯒ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯨꯕꯝꯁꯤꯒꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯍꯥꯏꯗꯤ ꯈꯨꯔꯝꯕ ꯂꯥꯛꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯇꯦꯡꯊꯥꯐꯝ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯊꯧ ꯏꯀꯥꯟꯒꯤ ꯆꯠꯂꯤꯕ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯆꯠꯄꯤꯔꯤꯕ ꯃꯪꯒꯣꯜꯄꯨꯔꯒꯤ ꯌꯨꯝ 12 ꯍꯥꯏꯔꯤꯁꯦ ꯃꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯑꯇꯩ ꯍꯤꯟꯗꯨ ꯑꯣꯏꯔꯤꯕꯁꯤꯡꯁꯨ ꯃꯩꯇꯩꯁꯤꯡꯁꯨ ꯑꯗꯨꯝ ꯆꯪꯕꯗꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯐꯩ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯆꯪꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤꯅꯦ ꯑꯗꯒꯤ ꯁꯤꯒꯤ ꯈꯨꯕꯝꯁꯦ ꯌꯥꯝ ꯆꯥꯎꯏ ꯍꯤꯡꯒꯣꯜꯁꯨ ꯌꯥꯝ ꯆꯥꯎꯏ ꯕꯤꯜꯗꯤꯡꯁꯤꯁꯨ ꯃꯥꯝꯗꯣꯞꯅꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯀ꯭ꯔꯤꯠ RCC ꯁ꯭ꯇ꯭ꯔꯛꯆꯔꯅꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯇꯧꯏ ꯃꯁꯤꯅ ꯀꯅꯥꯅ ꯀꯠꯄꯤꯔꯝꯃꯤꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤꯒꯤ ꯂꯥꯏꯁꯪꯁꯦ ꯑꯩꯒꯤꯗꯤ ꯏꯕꯨꯡ ꯀꯧꯔꯦꯀꯣ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯕꯆꯥꯟ ꯀꯧꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯒꯨꯔꯨ ꯏꯊꯧ ꯏꯀꯥꯟ ꯄꯣꯏꯔꯩ ꯑꯄꯣꯛꯄ ꯃꯔꯨꯞ ꯄꯣꯏꯔꯩ ꯑꯄꯣꯛꯄ ꯃꯔꯨꯞ ꯀꯧꯕꯁꯦ ꯈꯨꯃꯟ ꯄꯣꯏꯔꯩꯇꯣꯟ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯒꯨꯔꯨꯁꯤꯅ ꯏꯊꯧ ꯏꯀꯥꯟ ꯂꯥꯏꯅꯤꯡꯁꯦ ꯁꯟꯗꯣꯛꯑꯝꯕꯅꯤ ꯀꯅꯥꯅꯣ ꯃꯥꯁꯦ ꯕꯥꯝꯔꯥꯝꯄꯨꯔꯗ ꯄꯣꯛꯏ ꯃꯥꯁꯦ ꯄ꯭ꯔꯦꯃꯥꯅꯟꯗ ꯀꯧꯏ ꯑꯗꯣ ꯃꯥꯁꯦ ꯈꯨꯃꯟ ꯄꯣꯏꯔꯩꯇꯣꯟ ꯍꯥꯏꯅ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯃꯁꯤ ꯀꯌꯥꯝ ꯀꯨꯏꯔꯕ ꯋꯥꯔꯤꯅꯣ ꯃꯁꯤ ꯂꯥꯏꯅꯤꯡꯁꯦ ꯍꯧꯗꯣꯛꯑꯝꯕꯗꯤ 1952-53 ꯁ꯭ꯋꯥꯏꯗꯅꯤ ꯍꯧꯗꯣꯛꯑꯝꯃꯤꯁꯦ ꯉꯁꯤꯗꯩ ꯆꯍꯤ 63ꯒꯤ ꯃꯃꯥꯡꯗ ꯑꯗꯣ ꯃꯥꯅ ꯍꯧꯗꯣꯛꯑꯝꯃꯤ ꯃꯥꯅ ꯄꯣꯏꯔꯩ ꯁꯨꯇꯣꯟ ꯀꯧꯕ ꯃꯆꯥ ꯃꯅꯥꯏ ꯑꯃꯒ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯅꯤ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯡꯅ ꯁꯨꯃꯥꯏꯅ ꯃꯤꯑꯣꯏꯗ ꯁꯨꯃꯥꯏ ꯇꯧꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯏꯀꯥꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯀꯥꯡꯕꯨꯅ ꯃꯔꯨ ꯈꯨꯕꯝ ꯍꯥꯏꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯄꯣꯏꯔꯩ ꯁꯨꯇꯣꯟ ꯍꯥꯏꯅ ꯃꯔꯨ ꯈꯨꯕꯝ ꯑꯃꯗꯤ ꯇꯤꯂꯥꯏꯟꯒꯤꯗ ꯂꯩꯔꯤꯁꯦ ꯁꯤꯜꯆꯔ ꯇꯤꯂꯥꯏꯟꯒꯤꯗ ꯂꯩꯔꯤꯁꯦ ꯇꯤꯂꯥꯏꯟ ꯑꯦꯔꯤꯌꯥ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯃꯥꯁꯤꯝꯄꯨꯔ ꯂꯩꯔꯤꯕꯒꯤ ꯑꯗꯣ ꯑꯩ ꯆꯠꯆꯔꯨꯗꯣꯔꯤ ꯍꯟꯗꯛ ꯑꯗꯨꯅ ꯃꯥꯅ ꯂꯤꯡꯈꯠꯄꯤꯔꯝꯕꯅꯤ ꯑꯗ ꯂꯤꯡꯈꯠꯄꯤꯔꯝꯃꯦ ꯑꯩꯅ ꯍꯥꯏꯖꯩꯅ ꯁꯤꯗꯩꯁꯤꯗ ꯃꯪꯒꯣꯜꯄꯨꯔꯁꯤꯗ ꯆꯥꯎꯔꯕ ꯍꯤꯡꯒꯣꯜꯁꯤ ꯀꯜꯂꯒ ꯆꯥꯎꯅ ꯁꯥꯔꯤꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯀꯅꯥꯅ ꯀꯔꯝꯍꯥꯏ ꯃꯌꯥꯝ ꯈꯥꯏꯅꯔꯒ ꯇꯧꯔꯤꯔꯥ ꯇꯁꯦꯡꯅꯗꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗꯒꯤ ꯗꯣꯅꯦꯁꯟ ꯈꯔ ꯂꯧꯗꯅ ꯈꯣꯠꯇꯅ ꯇꯧꯖꯗꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯂꯥꯏꯒꯤ ꯂꯩꯕꯥꯎ ꯄꯤꯕ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯣ ꯑꯋꯥꯕ ꯄꯣꯛꯈꯤꯕ ꯃꯆꯥ ꯐꯪꯖꯗꯕ ꯊꯕꯛ ꯐꯪꯗꯕ ꯂꯥꯏꯔꯕ ꯄꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯀꯠꯂꯛꯏ ꯀꯠꯂꯛꯏ ꯑꯗꯨꯒ ꯒꯣꯔꯃꯦꯟꯗꯩꯁꯨ ꯁꯨꯝ ꯁ꯭ꯀꯤꯝ ꯃꯆꯥ ꯈꯔꯁꯨ ꯁꯨꯝ ꯐꯪꯏ ꯑꯣ ꯁꯤ ꯁꯥꯔꯛꯄꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤ 2006 ꯑꯗꯨꯃꯥꯏꯅ ꯑꯣ ꯑꯗꯣ ꯏꯊꯧ ꯏꯀꯥꯟꯒꯤ ꯇꯁꯦꯡꯅ 2006ꯀꯤ ꯃꯃꯥꯡꯗꯒꯤ ꯍꯧꯖꯤꯛ ꯆꯍꯤ 1989-90 ꯗꯨꯒꯩꯗꯤ ꯂꯤꯡꯈꯠꯂꯝꯃꯤ ꯈꯨꯕꯝꯁꯦ ꯂꯩꯔꯛꯑꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯄꯩꯁꯥ ꯃꯥꯟꯗꯣꯞꯁꯤꯒꯤ ꯄꯩꯁꯥ ꯃꯄꯨꯡ ꯑꯣꯏꯅ ꯄꯨꯊꯣꯛꯄꯗꯤꯅꯦ ꯕꯣꯟ ꯇꯔꯥꯄꯨꯔ ꯋꯥꯂꯤꯗ ꯂꯩꯕ ꯈꯨꯔꯥꯏꯖꯝ ꯕꯖꯀꯨꯃꯥꯔ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯅꯥꯕ ꯐꯈꯤꯕ ꯃꯐꯝ ꯁꯦꯒꯤꯗꯨꯒ ꯂꯣꯏꯅꯅ ꯁꯦꯒꯤ ꯏꯙꯧꯒꯤ ꯊꯧꯖꯥꯜꯗꯒꯤ ꯒꯥꯔꯤ 15ꯒꯤ ꯃꯄꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯁꯤꯒꯤ ꯃꯥꯒꯤ ꯊꯧꯖꯥꯜ ꯐꯪꯖꯕꯗꯨꯒ ꯂꯨꯄꯥ 7 ꯑꯃ ꯄꯨꯂꯞ ꯑꯣꯏꯅ ꯀꯠꯂꯦ ꯃꯇꯝꯗꯨꯗ ꯉꯁꯤ ꯉꯔꯥꯡꯒꯤ ꯅꯠꯇꯦ ꯍꯣꯏ ꯃꯥꯅ 7 ꯑꯃ ꯀꯠꯂꯦ ꯑꯗꯩ ꯒꯣꯔꯃꯦꯟ ꯁ꯭ꯀꯤꯝ ꯁꯨꯝ 1,50,000 ꯃꯆꯥ ꯈꯔꯁꯨ ꯁꯨꯝ ꯑꯗꯣ ꯏꯊꯧ ꯏꯀꯥꯟꯒꯤ ꯑꯣꯏꯅ ꯂꯥꯏꯒꯤ ꯃꯤꯇꯝꯒꯗꯤ ꯂꯩꯇꯕ꯭ꯔꯥ ꯂꯩ ꯍꯧꯖꯤꯛꯇꯤ ꯍꯥꯡꯉꯤꯕꯁꯤ ꯍꯧꯖꯤꯛꯁꯦ ꯀꯨꯝꯖꯥ ꯏꯔꯥꯠꯄꯒꯤꯗꯃꯛꯇꯅ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯛ ꯑꯣ ꯁꯔꯤꯛ ꯑꯃ ꯌꯥꯟꯕꯤꯔꯤ ꯃꯌꯥꯝ ꯌꯥꯜꯂꯤ ꯑꯀꯣꯏꯕꯁꯤ ꯌꯥꯜꯂꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯊꯝꯕꯒꯤ ꯃꯐꯝꯁꯦ ꯍꯣꯏ ꯃꯤꯇꯝ ꯊꯝꯕꯒꯤ ꯃꯐꯝꯅꯤ ꯑꯣꯖꯥ ꯑꯗꯒꯤ ꯍꯣꯏꯅꯦ ꯐꯝꯄꯥꯛ ꯂꯩꯔꯤꯁꯦ ꯀꯩꯅꯣꯝꯇꯪꯒ ꯁꯦꯡꯗꯣꯛꯅꯤꯡꯉꯤ ꯍꯥꯏꯕꯤꯌꯨ ꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯇꯧꯗꯣꯏꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯁꯨ ꯈꯪꯍꯟꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯥꯁ꯭ꯔꯣꯝꯅꯤ ꯆꯦꯔꯤꯇꯤꯅꯦꯕꯀꯣ ꯑꯗꯣ ꯑꯁꯥꯝ ꯒꯣꯔꯃꯦꯟꯗ ꯁꯣꯁꯤꯌꯣ ꯀꯜꯆꯔꯦꯜ ꯑꯦꯟ ꯔꯤꯂꯤꯖꯤꯌꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯅ ꯑꯁꯥꯝ ꯒꯣꯔꯃꯦꯟꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯦ 2007ꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯤꯡꯈꯠꯄꯤꯔꯝꯃꯤꯕ ꯄꯣꯏꯔꯩ ꯁꯨꯇꯣꯟꯁꯤꯅ ꯑꯃꯨꯛꯅꯦ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯆꯦꯔꯤꯇꯤꯗꯅꯦ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯍꯥꯏꯗꯤ ꯑꯥꯁ꯭ꯔꯣꯝ ꯑꯣꯏꯅ ꯑꯃꯨꯛ ꯔꯦꯖꯤꯁꯇꯔ ꯇꯧꯔꯝꯃꯦ ꯑꯗꯨꯅ ꯁꯤꯁꯦ ꯄꯣꯏꯔꯩ ꯑꯃꯥꯏ ꯂꯣꯏꯁꯪ ꯀꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯒꯤ ꯔꯦꯡꯗ ꯁꯣꯁꯤꯌꯣ ꯀꯜꯆꯔꯦꯜ ꯑꯦꯟ ꯔꯤꯂꯤꯖꯤꯌꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯅꯅꯦ ꯑꯩ 5,500 ꯁꯨꯞꯅ 3ꯗ ꯂꯩ ꯋꯥꯔꯜ ꯔꯦꯡꯛꯇ ꯑꯗꯨꯅ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ
income tax na kaiba punamak se sigi poire amai lu sangna donation receipt amam piradi government income tax Acha. exempt Masima mayam khangin bi ba yai. aduna kana gumba thabak tawbasing natraga businessman bu or su company bu or any showroom bu or su income tax na bu ka khadi all india se leiba income tax na bu agadi poire amai lu sang sigagi गी डोनेशन रिसीप तंग लौबीरगा माय गवर्नमेंट कखिगदबदो अदु मकल्ले जब ngambagi adu kanaगुमा मथौ तारगदी मदो अखोई ओ याम नुंगाइबा अखोई टैक्स पेयर सिंगिदी मैतै मरु ओइना मैतैगी अदगी कैनोमतगा हाइजगे अखोईगी मुसलमान सिंगी एनी मस्जिद अमदा ऑल ओवर द वर्ल्ड नि मोइदी इंडिया गी हाइ लाइते मुसलमान अमना करिगुम्बा ए लेखफम चाभोंगी ओरजु चरा हेलिबो हारजु मस्जिद अमदा चंखिबदा मागी मफम मागी चानन मबुक थनन बपी सिख सिंगी गुरुद्वारा अदुम खंगबिरे सिख की गुरुद्वारा दी कनो खक्तगी वानती सिख खक्तगी वानते लोइना मोय लंगर सिदी जहाना चंगगा कनो तौरिनेबा अतै अतै जाति सिंगी मारवाड़ी सिंगी सु धर्मशाला सिंगना चिंगबा लै अदा इथौ इकानगी ओइबा मागी चटपा चटबा मैतैगी ओइना सिदिगी ज मंगोलपुर सिदैसिदा नसाई आश्रम नि जो हाइबिरेको आश्रम नि हाइबि तारगदी मसैसिदा कनाउम से आई इसामक आई हुजिक आई बोनतरापुर की म्यूजियम दा लैजरिमी मा आईगी बुदी इमुंग मनुंग दौना तौबिबा इनाउ राजमणिना लूना तौबिबा मयाम दौना तौबिबा आईगी गाड़ी का पीबीदना कोइसा चचरिमी मयाम अहन साधु बाबा सु नुक्सीबा वारिनी अदो सुमाइन तौना लैजरी करिगुम्बा आईना तौजरीबा आईना पामजदना खुन चतना तौजरीसे करिगुम्बा बोनतरापुर की खंगना चानबा कनाम लैत्रेन खलसेबा अदो आईगुम्बा अमना लाक्चरगा आई सुमाई लाक्चबनी अहिंग अमता लेक्चगे का हाइदना तौबगी मफम दि लैबिबरा मदु एमता सेंदोक्चगे हाइबियो मदुगी दमक्तनी असे दलाई तौना बिल्डिंग कंस्ट्रक्शन तौसे पथकता मी लेफम चाफम सेमना बेदम जामना चावबा कैनो अमदा अखोय वखलोन अमदा तोमनी तसेंगना अखोय राम कृष्ण मिशन गुम्बा लेबिदनको कृष्ण मिशन गुम्बा अदुमाइना असिसु हिंगोनसिगी वांगबदा लम लिघा तरे लेबि ओ सिगी वांगबदुसो मो लम लिघा तरे असम सिगी ओइना ममा असम सिगी ओइना मसिगा अखोय हॉस्पिटल गुम्बा साना राम कृष्ण मिशन कृष्ण मिशन गुम्बा अखोय थोय कानि मेटेगी ओइबसु साना बाइना जाम चावना वर्ल्ड एनजीओ सिंगा मरि लेनरनि अदु अखोई धर्म असिगी खुबमजे हुदोक्तिरनिबा पोलिसरोना खितंग मतम चादना माना थादोना चखरबनिना लेबुरिबा मचा मना अखोइना मदु पुखलंगबा होनाबदा खितंग अखोई अवाबा खितंग मायोंग नै सेल थुंगी अदुना हौजी आइदि हौजी कनागु मजिरीदगी होजाइदगी लाइसे पाइ लेतबनिना अखोई तुम्भम जाभंगी हिपंगी मोमपाक सुपनबगी कांखनगी खुदुंगते अदोरगसु हौजी की उना दिमानोक्सिगा थारगा कनागु ओ अदु ताबदा याम नुंगाइजे अदुमाइना अदुगी चपचाबा अखोई फिरेप अमा थम्मे अखोईगी गोविंद जी की कनोगा लेयम अखोईगी धर्मशाला तौरमेबा कना नो कब्जा तौनदना तौरे लंबईदगी गोविंद जी खोरमजबनी गायना लाकपगी आई गोविंद जी की धर्मशाला लेजगे गायबगी कनो लेतेबा मीना हाइदि अंगम अंगमना लाकनबगी भावता लेखरेबा मसी आइना याम नुंगाइजदबा होइने कोनबमसु थोइना हाइदि हिंदू मुस्लिम सुलाई हिंदू सुलाई हाउ सुलाई मसागी करी गुम्बा हाइदि अवा अना तारक बौद्ध लाइनिंग चटपा कांगु भौलाई होय कया दे चंगे फम ओइबा अदुदि याम नुंगाइबा वानिना जिसे ओजा अखोइगी इथौ कान हारिबा टाइमिंगसे हंदकता काशीदा अखोइसे वर्ल्डगी ओइना अखोइगी से मिशन नमा अखोइ चलुइ अखोइ सामक चलुइ असे पृथ्वीदा लैपाक तरागा मंगाना ने इथौ कान हारिबा लाइनिंग सो जिंगिंगे पाखंगी ममै मिया तिकपा पाखल से हाइगतला अदुइदो होजि अखोइ हारिबा वर्ल्डगी ओइबा ब्राजील साउथ कोरिया हाइबिसिगी ओइनाने पुनने मुइना थु ममिंगसे से थोलगा फारे हाइना थोलकपा ममिंग नमसु लेबा मुइरोमदगी करी करी इमा हाइना थोइसे हाइ अच्छा नमसिबा अदु इमा हाइबसिगा माइ फुल फॉर्मदा
ꯑꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯛꯊꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕꯗ ꯀꯩ ꯍꯤꯁ ꯍꯤꯁ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯣꯟꯅ ꯑꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯄꯥꯛ 15 ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡꯁꯤ ꯍꯧꯖꯤꯛ ꯆꯠꯂꯤ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯏꯊꯧꯀꯥꯟꯒꯤ ꯁꯛꯇꯝꯁꯤꯒ ꯂꯣꯏꯅꯅ ꯈꯨꯃꯟ ꯄꯣꯏꯔꯩꯇꯣꯟ ꯍꯧꯖꯤꯛ ꯕꯥꯝꯗ ꯄꯣꯛꯈꯤ ꯍꯥꯏꯁꯦ ꯑꯁꯤꯒꯤ ꯁꯛꯇꯝꯁꯤ ꯆꯥꯎꯅ ꯁꯥꯔꯒꯅꯦ ꯍꯧꯖꯤꯛ ꯏꯔꯥꯠ ꯑꯁꯝ ꯑꯣꯏꯅ ꯆꯥꯎꯅ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜ ꯂꯩ ꯀꯗꯥꯏꯗ ꯀꯥꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯊꯨꯛ 이거 박항박이 ꯏꯔꯥꯟ ꯀꯥꯁꯤ ꯍꯥꯏꯒꯠꯇꯅ ꯆꯥꯎꯅ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯅꯠꯇꯦ ꯉꯁꯤꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯔꯥꯠ ꯂꯩ 1956 ꯑꯗꯨꯋꯥꯏꯗꯩꯅꯤ ꯑꯗꯨꯋꯥꯏꯗꯩ ꯂꯩꯔꯛꯑꯕ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤꯅ ꯑꯗꯨꯗ ꯃꯋꯥ ꯕꯕꯥ ꯍꯥꯏꯁꯤ ꯀꯔꯤ ꯕꯕꯥ ꯃꯋꯥ ꯕꯕꯥ ꯍꯥꯏꯁꯤ ꯃꯋꯥ ꯕꯕꯥ ꯁꯨꯃꯥꯏꯅ ꯈꯨꯃꯟ ꯄꯣꯏꯔꯩꯇꯣꯟ ꯁꯤꯒ ꯂꯣꯏꯅꯅ ꯏꯊꯩ ꯏꯀꯥꯟ ꯁꯤꯗꯕ ꯏꯕꯨꯙꯧꯁꯤꯒ ꯂꯣꯏꯅꯅ ꯃꯤꯌꯥꯟ ꯂꯩꯕꯥꯛꯇꯨꯗ ꯁꯤꯗꯕ ꯃꯤꯡꯊꯩ ꯄꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯨꯝ ꯏꯊꯩ ꯏꯀꯥꯟ ꯁꯤꯗꯕ ꯍꯥꯏꯅ ꯁꯣꯜꯂꯤ 이비도 그만 보이던 마하라사 이말레멘 시대비 하는 ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤꯅ ngasi ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯨꯔꯨꯞꯀꯤ ꯃꯌꯥꯝ ꯂꯩꯖꯔꯦ ꯃꯩꯇꯩꯒꯤ ꯅꯥꯏꯅ ꯑꯗꯨ ꯁꯤꯗ ꯃꯤꯡꯈꯩ ꯄꯤꯕꯁꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯈꯨꯃꯟ ꯄꯣꯏꯔꯩꯇꯣꯟ ꯏꯊꯩ ꯏꯀꯥꯟ ꯁꯤꯗꯕ ꯏꯕꯨꯡꯉꯣ ꯃꯥꯒ ꯂꯣꯏꯅꯅ ꯆꯠꯇꯅ ꯂꯝꯗꯝꯁꯤꯗ ꯃꯤꯌꯥꯟ ꯂꯝꯗꯝꯁꯤꯗ ꯍꯥꯏꯗꯤ ꯕꯅꯥꯔꯁ ꯍꯥꯏꯁꯤꯗꯤ ꯍꯤꯟꯗꯨꯁꯤꯡꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯏꯐꯝ ꯉꯥꯛꯇꯅꯤ ꯃꯥꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯀꯔꯤ ꯈꯨꯃꯟ ꯄꯣꯏꯔꯩꯇꯣꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯃꯤ ꯗꯥꯃꯣꯗꯣꯔ ꯒꯨꯝꯕ ꯑꯃꯅꯤꯅꯦ ꯁ꯭ꯋꯥꯃꯤ ꯗꯥꯃꯣꯗꯣꯔꯁꯨ ꯏꯁꯀꯣꯟꯒꯤꯁꯦ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯃꯅꯤ ꯑꯃꯅꯦꯕ ꯀꯅꯥꯒꯨꯝꯕꯅ ꯈꯪꯗꯕꯗꯨꯅ ꯈꯪꯗꯕꯅꯤ ꯑꯗꯣ ꯃꯥꯒꯨꯝꯕ ꯃꯄꯣꯛꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯤꯒꯤꯗꯤ ꯂꯥꯏꯄꯣꯛ ꯑꯗꯨꯅꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯉꯁꯤ ꯂꯝꯗꯝꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯎꯕ ꯐꯪꯖꯔꯛꯄꯁꯤ ꯃꯤꯌꯥꯟ ꯍꯥꯏꯕꯗꯤ ꯃꯌꯥꯡ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯈꯣꯏꯅ ꯇꯧꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯀꯥꯏꯖꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯃꯤꯇꯩ ꯑꯩꯒꯤ ꯏꯔꯛꯇꯒꯤ ꯆꯣꯡꯊꯣꯛꯈꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯃꯉꯥꯜ ꯂꯩꯔꯕ ꯃꯤꯇꯩꯗꯣ ꯑꯗꯨꯅ ꯁꯤꯗ ꯃꯤꯡꯈꯩ ꯄꯤꯔꯝꯕꯗꯣ ꯍꯧꯖꯤꯛ ꯃꯤꯇꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯁꯨꯝ ꯁꯥꯡꯅ ꯂꯧꯕ ꯌꯥꯗꯕꯅꯤꯅꯕ ꯑꯩꯈꯣꯏꯒꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯒꯦ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 9 ꯏꯪ ꯀꯨꯝꯖꯥ 2015 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯔꯨ ꯑꯣꯏꯅ ꯃꯪꯒꯣꯜꯄꯨꯔ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯕ ꯃꯪꯒꯣꯜꯖꯥꯎ ꯀꯧꯕ ꯃꯩꯇꯩ ꯅꯨꯄꯥ ꯑꯃꯅ ꯍꯧꯗꯣꯛꯄꯤꯔꯝꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗꯤ ꯈꯪꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨꯒꯨꯝꯕ ꯃꯐꯝꯁꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯃꯐꯝꯁꯤꯗ ꯂꯩꯕꯅꯤ ꯃꯩꯇꯩ ꯈꯨꯟꯖꯥꯎ ꯑꯣꯏꯅ ꯀꯅꯥꯝꯇ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟ ꯇꯤꯟꯗꯅ ꯂꯩꯕ ꯃꯩꯇꯩꯁꯤ ꯇꯥꯛꯆꯕꯒꯤ ꯂꯥꯛꯆꯕꯁꯤꯗꯩꯁꯤꯗ ꯏꯊꯧ ꯏꯀꯥꯟ ꯁꯤꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯨꯝꯅ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯈꯪꯕꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯃꯛꯇꯤ ꯇꯁꯦꯡꯅ ꯏꯊꯧ ꯏꯀꯥꯟ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯆꯥꯎꯔꯥꯛꯄ ꯃꯃꯤ ꯑꯃ ꯂꯥꯛꯁꯤꯟꯖꯕ ꯉꯝꯖꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯕꯁꯤ ꯑꯩꯈꯣꯏ ꯏꯊꯧ ꯏꯀꯥꯟꯒꯤ ꯁꯤꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯂꯥꯏꯀꯣꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯥꯁ꯭ꯔꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯣ ꯀꯔꯤꯑꯕ ꯁꯟꯙ꯭ꯌꯥ ꯔꯥꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯁꯟꯇ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯧꯕ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯉꯧꯕ ꯂꯩꯔꯦ ꯑꯗꯒꯤ ꯁꯥꯙꯨ ꯕꯕꯥ ꯑꯩꯕꯨ ꯍꯟꯗꯛ ꯃꯔꯛ ꯑꯩꯅ ꯕꯣꯟꯇꯔꯥꯄꯨꯔꯗ ꯂꯥꯛꯆꯔꯒ ꯀꯁꯥꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯑꯌꯥꯝꯕ ꯈꯨꯡꯒꯪꯁꯤꯡ ꯅꯨꯡꯇꯤꯒꯤ ꯑꯋꯥꯕꯤꯗꯅ ꯄꯨꯕꯤꯔꯤꯕ ꯑꯗꯒꯤ ꯑꯣꯖꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯑꯣꯖꯥ ꯕꯕꯥꯇꯣꯝꯕꯤꯁꯨ ꯃꯪꯒꯣꯜꯄꯨꯔꯒꯤꯔ ꯖꯣꯔꯥꯈꯨꯜ ꯃꯪꯒꯣꯜꯄꯨꯔꯁꯤ ꯅꯪ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯂꯧꯕꯨꯛ ꯂꯝꯍꯥꯡꯅꯗꯤ ꯈꯥꯏꯔꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯆꯔꯤ ꯌꯥꯏꯐꯔꯦ